ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯃꯔꯤꯡꯁꯤꯡꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯣꯊꯨꯝ ꯑꯃꯗꯤ ꯃꯦꯊꯤꯜ꯫ ꯀꯣꯊꯨꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯦꯟ ꯌꯥꯝꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯌꯦꯟ ꯃꯌꯥꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯌꯦꯟꯕꯥꯁꯤꯡꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯂꯣꯏꯖꯔꯤꯕ ꯌꯦꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯇꯩꯒꯤ ꯌꯦꯟꯁꯤꯡꯒ ꯂꯝꯕꯥ ꯇꯧꯕꯗ ꯌꯧꯕ ꯉꯝꯂꯝꯗꯦ꯫ ꯀꯣꯊꯨꯝꯒꯤ ꯌꯦꯟ ꯁꯪꯒꯨ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ "ꯏꯁ, ꯌꯥꯝꯈ꯭ꯔꯦꯗ, ꯐꯖꯈ꯭ꯔꯦꯗ, ꯆꯥꯎꯈ꯭ꯔꯦꯗ" ꯍꯥꯏꯅꯔꯝꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯦꯊꯤꯜ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯣꯊꯨꯝꯒꯤ ꯌꯦꯟ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯜ ꯈꯜꯂꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ, ꯐꯨꯔꯤꯠ, ꯇꯨꯄꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤ ꯎꯍꯟꯗꯕ ꯃꯈꯩ ꯍꯥꯞꯆꯜꯂꯒ ꯀꯣꯊꯨꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯊꯨꯝꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ "ꯀꯣꯊꯨꯝ, ꯀꯣꯊꯨꯝ" ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯀꯣꯊꯨꯝꯅ "ꯑꯥꯏ ꯃꯦꯊꯤꯜ, ꯀꯩꯗꯧꯔꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯄꯗ ꯃꯦꯊꯤꯜꯅ "ꯀꯣꯊꯨꯝ, ꯅꯉꯣꯟꯗ ꯑꯔꯨꯕ ꯋꯥꯔꯤ ꯈꯔ ꯁꯤꯟꯅꯔꯝꯗꯕ ꯌꯥꯗ꯭ꯔꯦ"꯫ ꯃꯗꯨꯗ ꯀꯣꯊꯨꯝꯅ "ꯃꯦꯊꯤꯜ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ" ꯍꯪꯂꯛꯏ꯫ ꯃꯦꯊꯤꯜꯅ "ꯌꯥꯝ ꯂꯨꯕ ꯋꯥꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯆꯠꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ꯫ ꯑꯩ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯂꯝꯕꯨ ꯁꯥꯍꯦꯕ ꯂꯥꯛꯀꯅꯤ꯫ ꯆꯥꯛꯁꯨ ꯑꯁꯤꯗ ꯆꯥꯔꯒꯅꯤ꯫ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯧꯔꯥꯡ ꯇꯧꯔꯝꯃꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯝꯒꯤ ꯃꯔꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯆꯠꯈ꯭ꯔꯕꯁꯨ ꯅꯍꯥꯛꯅ ꯐꯅꯕ ꯁꯥꯍꯦꯕꯄꯨ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯔꯝꯗꯕ ꯌꯥꯗꯕꯅꯤ"꯫ ꯀꯣꯊꯨꯝꯅ ꯃꯗꯨ ꯇꯥꯕꯗ "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯅ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨ ꯆꯠꯂꯨꯔꯣ꯫ ꯂꯝꯕꯨ ꯁꯥꯍꯦꯕꯅ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯐꯅꯅꯕ ꯇꯧꯔꯝꯂꯒꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯦꯊꯤꯜꯅ ꯀꯣꯊꯨꯝꯗ "ꯅꯪꯅ ꯐꯅꯅꯕ ꯇꯧꯔꯒꯦꯕꯨꯗꯤ ꯍꯥꯏꯔꯒ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯑꯃꯨꯛ ꯂꯝꯕꯨ ꯁꯥꯍꯦꯕꯄꯨ ꯁꯥꯎꯍꯜꯂꯝꯒꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯑꯣꯏꯕ ꯂꯝꯒꯤ ꯃꯔꯝꯗꯗꯤ ꯂꯝꯕꯨ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕꯅꯤ꯫ ꯅꯁꯥ ꯑꯗꯨ ꯆꯃꯣꯠ ꯂꯩꯔꯝꯒꯅꯨ꯫ ꯐꯖꯅ ꯏꯔꯨꯖꯔꯒ ꯐꯤ ꯑꯍꯟꯕ ꯁꯦꯠꯂꯨ꯫ ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯀꯁꯇꯝꯒꯤ ꯆꯠꯅꯕꯤ ꯁꯝꯄ꯭ꯔꯦꯠ ꯍꯥꯞꯂꯒ ꯃꯍꯥꯛ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ"꯫ ꯑꯁꯨꯝꯅ ꯁꯤꯟꯅꯔꯝꯈꯤ꯫ ꯃꯦꯊꯤꯜ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯤꯡꯆꯦꯞ ꯑꯃꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯊꯨꯝꯁꯨ ꯃꯦꯊꯤꯜꯅ ꯁꯤꯟꯅꯔꯝꯕꯁꯤꯡ ꯃꯑꯣꯡ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯦꯊꯤꯜ ꯃꯥꯒꯤ ꯈꯨꯜꯗꯒꯤ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯂꯝꯈꯥꯡꯗ ꯄꯟꯊꯔꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨ ꯂꯧꯊꯣꯛꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯦ꯫ ꯃꯌꯨꯝꯗꯒꯤ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯈꯤꯕꯗꯨ ꯑꯃꯨꯛ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯍꯣꯡꯗꯣꯛꯈꯤꯕ ꯐꯤꯔꯣꯜ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯝꯕꯤꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯣꯠꯁꯤꯜꯂꯝꯂꯦ꯫ ꯃꯦꯊꯤꯜ ꯍꯧꯖꯤꯛꯇꯤ ꯂꯝꯕꯨ ꯁꯥꯍꯦꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯂꯝꯂꯛꯇꯒꯤ ꯆꯩ ꯑꯃ ꯊꯤꯔꯨꯔꯒ ꯆꯩꯁꯨ ꯑꯣꯏꯅ ꯁꯨꯔꯗꯨꯅ ꯃꯈꯨꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯀꯣꯊꯨꯝꯁꯨ ꯂꯝꯕꯨ ꯁꯥꯍꯦꯕꯄꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯂꯦ꯫ ꯃꯀꯣꯛꯁꯨ ꯇꯨꯝꯊꯣꯛꯇꯨꯅ ꯁꯝꯖꯦꯠ ꯍꯥꯠꯇꯣꯛꯂꯒ ꯃꯀꯣꯛꯇ ꯁꯝꯄ꯭ꯔꯦꯠ ꯐꯖꯅ ꯍꯥꯞꯂꯗꯨꯅ ꯂꯝꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯝꯕꯨ ꯁꯥꯍꯦꯕ ꯑꯗꯨ ꯈꯨꯜꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯂꯝꯕꯨ ꯑꯗꯨꯅ ꯃꯦꯊꯤꯜꯒꯤ ꯌꯨꯝꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯂꯕꯗ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ "ꯃꯦꯊꯤꯜ, ꯃꯦꯊꯤꯜ" ꯍꯥꯏꯅ ꯀꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯜ ꯀꯟꯅ ꯀꯧꯈꯤꯕꯗ ꯀꯣꯊꯨꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ "ꯂꯝꯕꯨ ꯁꯥꯍꯦꯕ, ꯑꯁꯣꯝꯗ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯣ꯫ ꯃꯦꯊꯤꯜꯗꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯆꯠꯊꯣꯛꯈ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯂꯝꯕꯨ ꯁꯥꯍꯦꯕꯄꯨ ꯀꯣꯊꯨꯝꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯅꯕ ꯀꯧꯈꯤꯔꯝꯃꯤ꯫ ꯃꯦꯊꯤꯜꯗꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯥꯕꯗ ꯂꯝꯕꯨ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯥꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ "ꯀꯔꯤ, ꯂꯝꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯆꯦꯟꯈꯤꯕ ꯄꯥꯎꯕꯨ ꯊꯧꯋꯥ ꯁꯥꯗꯕ? ꯃꯍꯥꯛꯅ ꯂꯝꯕꯨ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯕ"꯫ ꯂꯝꯕꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨ ꯀꯣꯊꯨꯝꯅ ꯈꯪꯂꯕꯗ ꯃꯍꯥꯛꯁꯨ ꯄꯥꯈꯠꯄ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯨ ꯁꯥꯍꯦꯕ ꯑꯗꯨ ꯁꯥꯎꯅ ꯀꯣꯊꯨꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯝꯕꯨ ꯁꯥꯍꯦꯕ ꯑꯗꯨꯅ ꯀꯣꯊꯨꯝꯒꯤ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯈꯤꯕꯗ ꯀꯣꯊꯨꯝꯅ ꯂꯝꯕꯨ ꯐꯝꯅꯅꯕ ꯐꯛ ꯊꯥꯈꯤ꯫ "ꯂꯝꯕꯨ ꯁꯥꯍꯦꯕ, ꯐꯛ ꯑꯁꯤꯗ ꯐꯝꯕꯤꯌꯨ" ꯍꯥꯏꯔꯨꯕꯗ ꯂꯝꯕꯨ ꯑꯗꯨꯅ ꯀꯣꯊꯨꯝꯗ "ꯐꯛ ꯑꯗꯨ ꯌꯨꯡꯅ ꯊꯥꯎ" ꯍꯥꯏꯔꯛꯏ꯫ ꯀꯣꯊꯨꯝꯅ ꯐꯛ ꯑꯗꯨ ꯌꯨꯡꯅ ꯑꯃꯨꯛ ꯊꯥꯔꯦ꯫ "ꯂꯝꯕꯨ ꯁꯥꯍꯦꯕ, ꯐꯛ ꯑꯁꯤ ꯌꯨꯡꯅ ꯊꯥꯖꯔꯦ, ꯐꯝꯕꯤꯌꯨ" ꯍꯥꯏꯔꯛꯂꯕꯗ ꯐꯛ ꯑꯗꯨ "ꯐꯩꯅ ꯊꯥꯎ" ꯍꯥꯏꯅ ꯑꯃꯨꯛ ꯂꯝꯕꯨꯅ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯣꯊꯨꯝ ꯐꯛ ꯑꯗꯨ ꯐꯩꯅ ꯑꯃꯨꯛ ꯊꯥꯖꯔꯝꯃꯤ꯫ ꯐꯛ ꯑꯗꯨ ꯐꯩꯅ ꯊꯥꯈꯤꯕꯗꯨ ꯎꯕꯗ
ꯑꯃꯨꯛꯁꯨ ꯆꯦꯞꯅ ꯊꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯊꯨꯝ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤ꯫ ꯑꯁ ꯂꯝꯕꯨ ꯑꯁꯤꯁꯨ ꯋꯥ ꯌꯥꯝꯅ ꯄꯦꯠꯂꯝꯒꯅꯤꯗ ꯑꯁꯨꯝꯅ ꯃꯇꯣꯝꯗ ꯉꯥꯡꯖꯔꯝꯃꯤ꯫ ꯀꯣꯊꯨꯝꯅ ꯃꯔꯣꯟꯗ ꯉꯥꯡꯈꯤꯕꯗꯨ ꯂꯝꯕꯨ ꯑꯗꯨꯅ ꯈꯔ ꯈꯔ ꯇꯥꯕꯒꯨꯝ ꯁꯥꯁꯤꯟꯅꯔꯗꯨꯅ ꯀꯔꯤ ꯍꯧꯖꯤꯛ ꯅꯔꯣꯟꯗ ꯅꯪꯅ ꯉꯥꯡꯈꯤꯕꯗꯨ ꯀꯔꯤꯅꯣ? ꯂꯝꯕꯨ ꯑꯩꯒꯤ ꯐꯝ ꯃꯤꯡꯅꯆꯤꯡꯕ ꯄꯜꯂꯒ ꯆꯩꯈꯤꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯂꯝꯒꯤ ꯄꯇꯥ ꯀꯛꯊꯠꯂꯨꯔꯥ? ꯑꯁꯨꯝꯅ ꯉꯥꯡꯅ ꯉꯥꯡꯅ ꯂꯝꯕꯨ ꯑꯗꯨ ꯐꯛꯇ ꯃꯊꯟꯇ ꯐꯝꯊꯔꯝꯃꯤ꯫ ꯀꯣꯊꯨꯝꯅ ꯄꯥꯈꯠꯆꯔꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯦꯊꯤꯜꯅꯁꯨ ꯑꯗꯨꯛ ꯐꯖꯅ ꯁꯤꯟꯅꯔꯝꯂꯒ ꯂꯝꯕꯨ ꯁꯥꯎꯈꯤꯗꯨꯅ ꯂꯝꯒꯤ ꯄꯇꯥꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯕꯨ ꯁꯥꯍꯦꯕ ꯑꯗꯨ ꯁꯥꯎꯔꯝꯕꯗꯒꯤ ꯈꯔ ꯑꯃꯨꯛ ꯏꯪꯊꯔꯛꯂꯗꯨꯅ ꯀꯣꯊꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯊꯨꯝ, ꯑꯩꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯤꯕꯔꯥ? ꯑꯩꯍꯥꯛ ꯅꯈꯣꯏꯒꯤ ꯆꯤꯡꯁꯥꯡꯁꯤ ꯀꯥꯔꯛꯄꯗ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯤ꯫ ꯑꯦꯟꯁꯥꯡꯗꯤ ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯌꯦꯟꯕꯥ ꯑꯃ ꯈꯜꯂꯒ ꯍꯥꯠꯂꯨ꯫ ꯀꯣꯊꯨꯝꯅ ꯁꯥꯍꯦꯕ ꯑꯇꯩꯗꯤ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯖꯔꯦ꯫ ꯌꯦꯟꯁꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯅꯅꯕ ꯇꯧꯖꯔꯒꯦ꯫ ꯌꯦꯟꯗꯤ ꯐꯥꯔꯕꯔꯥ ꯍꯪꯕꯗ ꯐꯥꯖꯗ꯭ꯔꯤ ꯍꯥꯏꯔꯛꯏ꯫ ꯂꯝꯕꯨꯅ ꯀꯣꯊꯨꯝꯕꯨ ꯈꯨꯜꯗꯨꯒꯤ ꯌꯦꯟ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯆꯦꯡ ꯆꯥꯏꯍꯟꯗꯨꯅ ꯂꯣꯏꯅ ꯀꯧꯊꯣꯛꯍꯟꯈꯤ꯫ ꯂꯝꯕꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯣꯊꯨꯝꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯌꯦꯟꯌꯥꯝꯗꯨ ꯑꯃꯠꯇ ꯐꯥꯎꯕ ꯆꯤꯠꯊ ꯅꯥꯟꯊꯍꯟꯕ ꯂꯩꯇꯅ ꯀꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯤꯡꯒꯤ ꯂꯝꯒꯤ ꯃꯔꯝꯗꯗꯤ ꯂꯝꯕꯨ ꯍꯥꯏꯕ ꯐꯝꯊꯣꯟ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯂꯝꯕꯨ ꯃꯁꯥꯃꯛꯅ ꯀꯣꯊꯨꯝꯅ ꯀꯧꯊꯣꯔꯛꯈꯤꯕ ꯌꯦꯟ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯁꯥꯅ ꯑꯄꯥꯝꯕ ꯌꯦꯟꯕꯥ ꯑꯃ ꯃꯈꯨꯠꯅ ꯊꯤꯟꯈꯤꯕꯗꯨꯃꯛ ꯀꯣꯊꯨꯝꯕꯨ ꯐꯥꯍꯟꯈꯤꯔꯝꯃꯤ꯫ ꯂꯝꯕꯨ ꯁꯥꯍꯦꯕꯅ ꯆꯥꯅꯤꯡꯗꯨꯅ ꯐꯥꯍꯟꯈꯤꯕ ꯌꯦꯟꯕꯥ ꯑꯗꯨꯗꯤ ꯈꯨꯜꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯀꯣꯊꯨꯝꯒꯤ ꯌꯦꯟꯕꯥ ꯑꯗꯨꯃꯛ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯑꯆꯧꯕ ꯃꯤꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯃꯗꯨꯃꯛ ꯄꯤꯖꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯣꯊꯨꯝꯅ ꯃꯥꯒꯤ ꯌꯦꯟꯕꯥ ꯑꯆꯧꯕ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯍꯥꯠꯂꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯝꯕꯨ ꯑꯗꯨ ꯆꯥꯛ ꯂꯥꯝꯂꯦ, ꯆꯥꯛ ꯂꯥꯝꯂꯦ, ꯆꯥꯛ ꯑꯦꯟꯁꯥꯡ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯊꯨꯝꯕꯨ ꯄꯪꯊꯧꯗ ꯊꯧꯈꯤ꯫ ꯂꯝꯕꯨ ꯃꯁꯥꯃꯛꯁꯨ ꯈꯪꯂꯤꯕꯅꯤ ꯌꯦꯟ ꯑꯗꯨ ꯍꯧꯖꯤꯛꯇ ꯐꯥꯈꯤꯕꯗ ꯉꯥꯏꯔꯤ, ꯊꯣꯡꯕ ꯐꯥꯎꯕꯁꯨ ꯍꯧꯗ꯭ꯔꯤ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦ ꯃꯇꯤꯛ ꯅꯠꯇ꯭ꯔꯒ ꯆꯥꯅꯤꯡꯃꯟꯕꯒꯤ ꯃꯇꯤꯛ ꯅꯠꯇ꯭ꯔꯒ ꯎꯈ꯭ꯔꯒꯅꯤ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯉꯥꯡꯂꯛꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯧꯔꯥꯡ ꯂꯣꯏꯗ꯭ꯔꯕꯗꯤ ꯆꯠꯂꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯆꯧꯕ ꯑꯃ ꯂꯥꯛꯂꯒꯅꯤ ꯈꯪꯅ ꯈꯪꯅ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯂꯣꯏꯗꯕꯗꯤ ꯅꯈꯣꯏ ꯑꯩꯕꯨ ꯊꯧꯋꯥ ꯁꯥꯗ꯭ꯔꯦ꯫ ꯑꯩ ꯆꯠꯂꯒꯅꯤ ꯅꯈꯣꯏꯒꯤ ꯃꯦꯊꯤꯜ ꯑꯗꯨꯗ ꯇꯝꯃꯨ ꯑꯩ ꯂꯥꯛꯂꯒ ꯁꯥꯎꯅ ꯍꯟꯈ꯭ꯔꯦ, ꯍꯌꯦꯡ ꯑꯩꯒꯤ ꯂꯩꯐꯝꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯨ꯫ ꯀꯣꯊꯨꯝ ꯑꯗꯨ ꯂꯝꯕꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯂꯝꯕꯨ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨ ꯅꯦꯝꯊꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯂꯥꯏꯅ ꯁꯤꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯦꯟꯁꯥꯡ ꯑꯗꯨ ꯆꯤꯡꯒꯤ ꯃꯩꯆꯥꯛ ꯐꯔꯕ ꯁꯤꯟꯒꯥꯏꯕꯥꯛ ꯑꯗꯨꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯆꯥꯛꯈꯠꯂꯛꯇꯨꯅ ꯑꯦꯟꯁꯥꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯒꯠꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯎꯕ ꯑꯗꯨ ꯊꯦꯝꯅꯔꯤꯉꯩꯗ ꯑꯦꯟꯁꯥꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯨ ꯑꯗꯨ ꯑꯌꯧꯕꯤ ꯊꯥꯅ ꯁꯥꯎꯔꯝꯕ ꯑꯗꯨ ꯀꯣꯊꯨꯝꯅ ꯊꯦꯝꯖꯤꯟꯈꯤꯕꯗ ꯏꯪꯊꯔꯛꯂꯕꯗ ꯀꯣꯊꯨꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯌꯦꯟꯁꯥꯡꯗꯨ ꯌꯦꯡꯈꯤꯕꯗ ꯐꯖꯅ ꯃꯨꯜꯂꯝꯕꯗꯨ ꯎꯔꯨꯕꯗ ꯀꯣꯊꯨꯝ ꯑꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯆꯥꯛꯄ ꯃꯩꯗ ꯊꯥꯎ ꯍꯩꯖꯤꯟꯕꯒ ꯄꯥꯡꯈꯛ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯥꯎꯕ ꯊꯦꯝꯅꯔꯤꯉꯩꯗ ꯌꯦꯟꯁꯥꯡ ꯑꯗꯨ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯛꯈꯤꯕ ꯊꯥꯛꯈꯤꯗꯕ ꯈꯪꯍꯧꯗꯗꯨꯅ ꯀꯣꯊꯨꯝꯅ ꯎ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯨ ꯍꯟꯖꯤꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯁꯧꯒꯠꯂꯝꯕꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯦꯝꯖꯤꯟꯅꯔꯝꯂꯒ ꯍꯧꯔꯦꯜ ꯑꯦꯟꯁꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯕ? ꯀꯣꯊꯨꯝꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯤꯗꯣꯛꯂꯗꯨꯅ ꯂꯝꯕꯨꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯈꯤ꯫ ꯂꯝꯕꯨ ꯑꯗꯨ ꯆꯥꯛ ꯑꯦꯟꯁꯥꯡ ꯎꯕꯗ ꯃꯆꯤꯟꯅ ꯁꯣꯜꯂꯛꯈꯤ꯫ ꯑꯣ, ꯃꯦꯊꯤꯜ ꯑꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕ! ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯒꯗꯕꯅꯤ, ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯒꯗꯕ! ꯑꯗꯨꯕꯨ ꯐꯔꯦ, ꯀꯣꯊꯨꯝ ꯃꯦꯊꯤꯜꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯕꯁꯨ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯃꯥꯒꯤꯗꯃꯛ ꯊꯝꯖꯤꯜꯂꯨ꯫ ꯂꯝꯕꯨꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯀꯣꯊꯨꯝꯅ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕ ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ ꯃꯦꯊꯤꯜꯒꯤꯗꯃꯛꯇ ꯊꯝꯈꯤ꯫ ꯂꯝꯕꯨ ꯁꯥꯍꯦꯕ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯀꯣꯊꯨꯝꯅ ꯍꯥꯏꯈꯤꯕꯗ ꯑꯩꯁꯨ ꯆꯥꯔꯒꯦ ꯍꯣꯔꯦꯟ ꯑꯩꯅ ꯄꯨꯈꯤꯅꯕ ꯌꯦꯟꯕꯥ ꯑꯃꯈꯛꯇꯪꯒ ꯐꯥꯔꯨꯁꯣ ꯍꯥꯏꯅ ꯀꯣꯊꯨꯝꯕꯨ ꯊꯥꯔꯝꯃꯤ꯫ ꯀꯣꯊꯨꯝ ꯌꯦꯟ ꯐꯥꯅꯕ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ꯫
ꯂꯝꯕꯨꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯆꯥꯈꯣꯝ 4-5 ꯈꯛꯇꯪ ꯍꯨꯛꯆꯤꯟꯈꯤꯕꯒ ꯑꯦꯟꯁꯥꯡ ꯑꯗꯨꯗꯤ ꯊꯨꯝꯗꯤ ꯌꯥꯎꯗ꯭ꯔꯗꯨꯅ ꯃꯣꯔꯣꯛ ꯁꯥꯈꯤꯕꯅ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫ ꯆꯥꯛ ꯂꯥꯃꯟꯈꯤꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯁꯤꯜꯂꯨꯕꯗ ꯃꯣꯔꯣꯛ ꯁꯥꯕ ꯁꯥꯗꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯆꯥꯈꯤꯕ ꯁꯔꯨꯛ ꯑꯗꯨꯅ ꯃꯣꯔꯣꯛ ꯁꯥꯒꯠꯂꯛꯂꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯀꯣꯊꯨꯝꯗꯤ ꯌꯦꯟ ꯑꯃ ꯐꯥꯔꯨꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯀꯣꯊꯨꯝꯅ ꯂꯥꯛꯄ ꯎꯔꯃꯛꯇꯗ ꯂꯝꯕꯨ ꯑꯗꯨ ꯁꯥꯎꯃꯟꯈꯤꯕꯗꯒꯤ ꯃꯩ ꯆꯥꯛꯂꯦ꯫ ꯑꯦꯟꯁꯥꯡ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯃꯩꯁꯥꯅꯦ, ꯑꯅꯤ ꯄꯥꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯗꯅ ꯃꯄꯤ ꯖꯔ ꯖꯔ ꯁꯤꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕꯗ ꯀꯣꯊꯨꯝ ꯄꯥꯈꯠꯈꯤ꯫ ꯀꯣꯊꯨꯝꯅ ꯂꯝꯕꯨ ꯑꯗꯨ ꯑꯦꯟꯁꯥꯡ ꯃꯣꯔꯣꯛ ꯁꯥꯃꯟꯈꯤꯕꯒꯤ ꯑꯣꯏꯔꯦ ꯈꯪꯂꯕꯗ ꯃꯥꯅ ꯅꯝꯈꯤꯕ ꯋꯥꯌꯨ ꯎꯇꯣꯡ ꯑꯗꯨ ꯇꯣꯡꯖꯩ ꯊꯤꯡꯖꯤꯟꯗꯨꯅ ꯂꯝꯕꯨ ꯑꯗꯨ ꯊꯛꯍꯟꯒꯦ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯂꯝꯕꯨ ꯅꯨꯄꯥꯗꯨꯅ ꯌꯨ ꯎꯇꯣꯡ ꯑꯗꯨ ꯉꯝꯕ ꯃꯈꯩ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯈꯩ ꯁꯥꯔꯝꯕ ꯃꯣꯔꯣꯛ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯦꯝꯊꯔꯛꯈꯤꯗꯨꯅ ꯂꯝꯕꯨ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯅꯦꯅꯥ ꯇꯥꯔꯛꯈꯤ꯫ ꯂꯝꯕꯨ ꯑꯗꯨꯅ ꯌꯦꯟꯁꯥ ꯊꯣꯡꯕ ꯑꯦꯟꯁꯥꯡꯗ ꯑꯃꯨꯛ ꯌꯦꯡ, ꯀꯣꯊꯨꯝꯗ ꯑꯃꯨꯛ ꯌꯦꯡ, ꯑꯃꯨꯛ ꯆꯥꯈꯤꯁꯤꯔꯥ ꯍꯥꯏꯅꯁꯨ, ꯃꯣꯔꯣꯛ ꯁꯥꯒꯗꯕꯒꯤꯁꯨ ꯑꯃꯨꯛ ꯀꯤ, ꯆꯥꯗꯅ ꯊꯅꯝꯈ꯭ꯔꯁꯤꯔꯥ ꯍꯥꯏꯔꯕꯁꯨ ꯌꯦꯟꯁꯥꯡ ꯑꯗꯨ ꯑꯃꯨꯛ ꯄꯥꯝꯃꯨꯕ, ꯉꯥꯏꯍꯥꯛꯇꯤ ꯂꯝꯕꯨ ꯑꯗꯨ ꯈꯟꯖꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯥꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕ ꯑꯦꯟꯁꯥꯡ ꯑꯗꯨ ꯃꯦꯊꯤꯜꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯀꯣꯊꯨꯝꯗ ꯊꯝꯍꯟꯈꯤ꯫ ꯀꯣꯊꯨꯝꯕꯨ ꯆꯥꯊꯣꯛꯂꯣ ꯍꯥꯏꯗꯣꯛꯀꯗꯕ ꯑꯗꯨꯁꯨ ꯄꯥꯝꯃꯨꯗꯨꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯁꯥꯎꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯝꯕꯨ ꯑꯗꯨ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯂꯒ ꯃꯥꯕꯨ ꯈꯨꯜꯒꯤ ꯄꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯂꯣ ꯆꯠꯂꯒꯦ ꯍꯥꯏꯅ ꯀꯣꯊꯨꯝꯗ ꯍꯥꯏꯈꯤ꯫ ꯀꯣꯊꯨꯝꯅ ꯉꯁꯥꯏ ꯂꯝꯕꯨꯅ ꯄꯨꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯨꯕ ꯌꯦꯟ ꯑꯗꯨꯗꯤ ꯃꯦꯊꯤꯜꯒꯤ ꯌꯦꯟ ꯑꯣꯏꯔꯝꯈꯤ꯫ ꯌꯦꯟ ꯑꯗꯨ ꯄꯨꯅꯕ ꯌꯦꯟ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯁꯥꯔꯗꯨꯅ ꯌꯦꯟ ꯑꯗꯨ ꯄꯣꯂꯥꯡꯗ ꯐꯖꯅ ꯍꯥꯞꯂꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯂꯝꯕꯨ ꯑꯗꯨ ꯆꯠꯀꯗꯕꯒꯤ ꯍꯧꯒꯠꯂꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯀꯣꯊꯨꯝꯁꯨ ꯉꯁꯥꯏꯒꯤ ꯌꯦꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯝꯕꯨ ꯊꯤꯟꯗꯣꯛꯄ ꯄꯟꯊꯣꯡ ꯐꯥꯎꯕ ꯏꯟꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯈꯨꯟꯒꯤ ꯄꯟꯊꯣꯡ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯝꯕꯨ ꯑꯗꯨꯅ ꯀꯣꯊꯨꯝꯕꯨ ꯅꯍꯥꯛ ꯂꯩꯍꯧꯔꯣ, ꯉꯁꯥꯏ ꯑꯩꯅ ꯄꯨꯅꯕ ꯌꯦꯟ ꯑꯃ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯈꯤꯕꯗꯨ ꯄꯨꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯊꯨꯝꯒꯤ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯊꯨꯝꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯦꯟ ꯄꯣꯂꯥꯡ ꯑꯗꯨ ꯁꯦ ꯂꯝꯕꯨ ꯁꯥꯍꯦꯕ, ꯌꯦꯟꯗꯨ ꯄꯨꯖꯔꯛꯏ ꯍꯥꯏꯅ ꯄꯤꯔꯨꯕꯗ ꯂꯝꯕꯨꯒꯤ ꯃꯈꯨꯠꯅ ꯌꯦꯟ ꯑꯗꯨ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯟ ꯑꯗꯨꯕꯨ ꯌꯦꯡꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯊꯨꯝꯁꯨ ꯂꯝꯕꯨ ꯑꯗꯨꯕꯨ ꯃꯃꯥꯏꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯨꯅ ꯃꯔꯤꯡꯂꯣꯟꯗ ꯃꯦꯊꯤꯜ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗꯥ ꯍꯥꯏꯅ ꯉꯥꯡꯈꯤꯕꯗꯨ ꯂꯝꯕꯨ ꯑꯗꯨꯅ ꯀꯔꯤ ꯃꯦꯊꯤꯜ ꯍꯥꯏꯕ ꯑꯁꯨꯝꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯒ ꯌꯦꯟ ꯑꯗꯨꯗꯤ ꯄꯨꯗ꯭ꯔꯗꯨꯅ ꯀꯣꯊꯨꯝꯒꯤ ꯃꯀꯣꯛꯇ ꯍꯥꯞꯂꯤꯕ ꯁꯝꯄ꯭ꯔꯦꯠ ꯑꯗꯨ ꯐꯠ ꯍꯦꯛ ꯃꯨꯟꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯀꯣꯊꯨꯝꯒꯤ ꯃꯀꯣꯛꯇ ꯍꯥꯞꯂꯤꯕ ꯁꯝꯄ꯭ꯔꯦꯠ ꯂꯤꯛ ꯑꯗꯨ ꯂꯝꯕꯨꯅ ꯃꯨꯟꯊꯣꯛꯄꯤꯈꯤꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯂꯥꯎꯔ ꯂꯥꯎꯔꯗꯨꯅ ꯂꯝꯕꯨ ꯑꯗꯨ ꯇꯥꯟꯅꯍꯧꯏ꯫ ꯀꯣꯊꯨꯝ ꯐꯅ ꯀꯟꯅ ꯇꯥꯟꯅꯗꯨꯅꯁꯨ ꯂꯝꯕꯨ ꯑꯗꯨ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯃꯥꯅ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯝꯈꯥꯡꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯀꯣꯊꯨꯝ ꯍꯜꯂꯛꯏ꯫ ꯂꯝꯕꯨ ꯑꯗꯨ ꯀꯣꯊꯨꯝꯅ ꯇꯥꯟꯅꯔꯛꯇ꯭ꯔꯦ ꯈꯪꯂꯕꯗ ꯇꯞꯅ ꯉꯁꯥꯏ ꯃꯥꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯥꯞꯂꯝꯕ ꯊꯝꯂꯝꯕ ꯃꯐꯝ ꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯊꯨꯝꯅ ꯃꯥꯒꯤ ꯁꯝꯄ꯭ꯔꯦꯠ ꯂꯤꯛ ꯂꯧꯈꯤꯕꯁꯤꯗꯤ ꯂꯥꯛꯆꯩꯗ ꯂꯥꯛꯆꯩꯗ ꯍꯥꯏꯅ ꯁꯣꯜꯂ ꯁꯣꯜꯂꯗꯨꯅ ꯃꯌꯨꯝꯗ ꯏꯁꯨꯛ ꯁꯨꯛꯊꯔꯗꯨꯅ ꯂꯩꯔꯤ꯫ ꯂꯝꯕꯨ ꯑꯗꯨ ꯉꯁꯥꯏ ꯃꯥꯅ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯒ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯊꯨꯝꯒꯤ ꯁꯝꯄ꯭ꯔꯦꯠ ꯂꯤꯛ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯥꯅ ꯈꯨꯟ ꯍꯦꯛ ꯌꯧꯔꯛꯂꯕꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯒꯤ ꯈꯥꯎ ꯑꯗꯨ ꯃꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯊꯅꯝꯂꯒ ꯊꯣꯔꯛꯈꯤ꯫ ꯃꯥꯅ ꯀꯣꯊꯨꯝꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯗꯨꯅ ꯀꯣꯊꯨꯝꯕꯨ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯊꯨꯝ, ꯅꯍꯥꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗ꯫ ꯅꯍꯥꯛꯅ ꯂꯝꯕꯨ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯨꯔꯕꯅꯣ? ꯂꯝꯈꯥꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯑꯩꯒ ꯊꯦꯡꯅꯍꯧꯗꯨꯅ ꯑꯩꯅ ꯊꯦꯝꯂꯝꯂꯒ ꯆꯠꯍꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯍꯧꯅꯕ ꯑꯗꯨ ꯇꯧꯔꯝꯒꯅꯨꯀꯣ ꯍꯥꯏꯅ ꯍꯦꯛ ꯀꯔꯤꯒꯤ ꯇꯧꯔꯝꯕꯅꯣ? ꯑꯩꯅꯕꯨ ꯊꯦꯡꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯦꯊꯤꯜꯅ ꯍꯪꯈꯤꯕꯗ ꯀꯣꯊꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯊꯤꯜ, ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯌꯥꯝꯅ ꯂꯨꯅ ꯁꯤꯟꯅꯔꯝꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯍꯣꯠꯅꯕꯅꯤ꯫ ꯅꯪꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯁꯧꯒꯠꯈꯤꯕꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯦꯝꯖꯤꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯨꯅ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯔꯦ꯫
ꯑꯦꯟꯁꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯟ ꯑꯗꯨꯕꯨ ꯆꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯆꯦꯡ ꯊꯥꯔꯗꯨꯅ ꯈꯨꯜꯒꯤ ꯌꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯊꯣꯛꯂꯦ꯫ ꯑꯩꯅ ꯀꯧꯊꯣꯛꯄ ꯌꯦꯟꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯩꯒꯤ ꯌꯦꯟꯕꯥ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯔꯤ꯫ ꯃꯗꯨ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯐꯥꯔꯗꯨꯅ ꯍꯥꯠꯂꯒ ꯊꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯄꯨꯊꯣꯔꯛꯂꯣ, ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯔꯝꯗꯕꯅꯣ? ꯑꯩ ꯆꯠꯂꯒꯅꯤ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝꯒꯤ ꯄꯇꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯍꯥꯛꯄꯨ ꯍꯌꯦꯡ ꯃꯥꯒꯤ ꯂꯩꯐꯝꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤ꯫ ꯑꯩꯍꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯂꯝꯂꯒ ꯃꯥꯒꯤ ꯁꯥꯎꯕ ꯑꯗꯨ ꯑꯩꯒꯤ ꯉꯝꯖꯕꯤ ꯊꯥꯅ ꯊꯦꯝꯖꯔꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯒꯤ ꯁꯥꯎꯕꯗꯨ ꯍꯟꯊꯔꯛꯈꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯦꯟꯁꯥꯡ ꯑꯗꯨ ꯑꯩꯅ ꯌꯦꯡꯂꯨꯕꯗ ꯃꯨꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯕꯨ ꯊꯦꯝꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯦꯟꯁꯥꯡ ꯑꯗꯨ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯛꯈꯤꯗꯦ ꯀꯥꯎꯈ꯭ꯔꯗꯨꯅ ꯊꯥꯛꯈꯤꯗ꯭ꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯨ ꯑꯃꯨꯛ ꯊꯥꯛꯆꯤꯜꯂꯨꯔꯦ꯫ ꯑꯊꯣꯡꯕ ꯑꯦꯟꯁꯥꯡ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯁꯨ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯝꯕꯅꯤ꯫ ꯑꯥꯏ ꯃꯦꯊꯤꯜ, ꯉꯁꯤꯗꯤ ꯑꯩꯗꯤ ꯂꯨ ꯀꯣꯛꯄꯒꯤ ꯃꯊꯛꯇ ꯂꯦꯟ ꯇꯥꯏ ꯍꯥꯏꯅꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯑꯃꯨꯛꯁꯨ ꯃꯌꯨꯝꯗ ꯄꯨꯈꯤꯅꯕ ꯌꯦꯟ ꯐꯥꯔꯨꯅꯕ ꯊꯥꯈꯤꯕꯗ ꯑꯩꯗꯤ ꯌꯦꯟ ꯐꯥꯕ ꯆꯠꯈ꯭ꯔꯦ꯫ ꯃꯥꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯔꯕ ꯖꯥꯠꯅꯤ꯫ ꯃꯥꯗꯤ ꯂꯥꯃꯜꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯔ ꯃꯥꯜꯂꯦ꯫ ꯈꯔ ꯆꯥꯔꯒꯗꯤ ꯑꯦꯟꯁꯥꯡ ꯑꯗꯨ ꯃꯣꯔꯣꯛꯇꯨ ꯑꯌꯧꯕꯤꯗ ꯁꯥꯔꯒ ꯊꯨꯝꯗꯤ ꯊꯥꯛꯂꯝꯗ꯭ꯔꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯕ ꯃꯈꯩ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯁꯤꯡꯊꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯅ ꯋꯥꯌꯨ ꯎꯇꯣꯡ ꯑꯅꯝꯕ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯤꯊꯛꯂꯦ꯫ ꯑꯗꯨꯛ ꯋꯥꯅ ꯐꯖꯅ ꯑꯩꯅ ꯍꯣꯠꯅꯕꯤꯔꯒ ꯄꯟꯊꯣꯡ ꯐꯥꯎꯕ ꯃꯥꯕꯨ ꯊꯤꯟꯗꯣꯛꯄꯤꯌꯣ ꯍꯥꯏꯕꯗꯒꯤ ꯊꯤꯟꯗꯣꯛꯂꯨꯕꯗ ꯃꯍꯥꯛ ꯑꯁꯤ ꯅꯍꯥꯛ ꯃꯥꯟꯈ꯭ꯔꯦꯗꯥ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯁꯥꯎꯔꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯑꯩꯒꯤ ꯁꯝꯄ꯭ꯔꯦꯠ ꯂꯤꯛ ꯑꯗꯨꯕꯨ ꯃꯨꯜꯂꯒ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯗꯨ ꯐꯠꯈꯤꯗ꯭ꯔꯦꯗ꯫ ꯃꯥꯕꯨ ꯁꯥꯎꯗꯅꯕ ꯑꯩꯅ ꯀꯌꯥꯗ ꯊꯋꯥꯏ ꯋꯥꯅ ꯍꯣꯠꯅꯖꯔꯨꯔꯒ ꯑꯩꯒꯤ ꯁꯝꯄ꯭ꯔꯦꯠ ꯃꯨꯟꯈꯤꯕ꯫ ꯃꯍꯥꯛ ꯑꯗꯨ ꯐꯠꯈꯤꯗ꯭ꯔꯕ ꯂꯝꯕꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯄꯥꯎ ꯇꯝꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯔꯕꯗ ꯃꯦꯊꯤꯜꯅ "ꯀꯣꯊꯨꯝ, ꯅꯪꯒꯤ ꯁꯝꯄ꯭ꯔꯦꯠ ꯂꯤꯛ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯂꯨꯄꯥ 50ꯅ ꯍꯟꯗꯣꯛꯂꯒ ꯄꯨꯔꯛꯂꯦ꯫ ꯅꯪꯅ ꯑꯩꯒꯤ ꯑꯆꯪꯕ ꯂꯨꯄꯥ 50 ꯑꯗꯨ ꯍꯟꯖꯤꯜꯂꯛꯎ, ꯑꯗꯨꯒ ꯅꯪꯒꯤ ꯄꯣꯠ ꯑꯗꯨ ꯂꯧꯁꯤꯜꯂꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯅꯨ꯫ ꯂꯨꯄꯥꯕꯨ ꯇꯤꯡꯂꯕꯁꯨ ꯄꯣꯠ ꯑꯗꯨꯗꯤ ꯐꯪꯍꯧꯔꯤꯕꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯔꯝꯕꯗꯨꯅꯤ, ꯂꯝꯕꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯗꯥꯅꯤ꯫ ꯃꯥꯅ ꯉꯁꯥꯏ ꯑꯩꯒꯤ ꯑꯦꯟꯁꯥꯡ ꯁꯔꯨꯛ ꯈꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯨ ꯐꯔꯦ꯫ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯅꯪ ꯑꯦꯟꯁꯥꯡ ꯊꯣꯡꯂꯨꯔꯅꯨ, ꯃꯗꯨ ꯆꯥꯔꯣ꯫ ꯀꯣꯊꯨꯝꯅ ꯃꯗꯨ ꯇꯥꯕꯗ, ꯍꯥꯏ ꯃꯦꯊꯤꯜ, ꯑꯩꯕꯨ ꯆꯥꯔꯣ ꯍꯥꯏꯅ ꯈꯥꯛꯂꯝꯕ ꯅꯠꯇꯦ, ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯁꯔꯨꯛ ꯇꯝꯂꯝꯕꯅꯤ꯫ ꯅꯪꯅ ꯄꯨꯔꯣ, ꯑꯩꯗꯤ ꯆꯥꯔꯔꯣꯏ꯫ ꯃꯦꯊꯤꯜꯅ ꯀꯣꯊꯨꯝ ꯑꯁꯤ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯗ꯭ꯔꯦꯗ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯌꯥꯃꯟꯗ꯭ꯔꯗꯨꯅ ꯃꯈꯣꯏꯗꯒꯤ ꯆꯥꯊꯣꯛꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯀꯣꯊꯨꯝꯅ ꯏꯆꯝ ꯍꯦꯛ ꯆꯝꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯊꯧꯗꯧ ꯑꯗꯨꯗ ꯆꯥꯛ ꯆꯥꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯕꯅꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯕꯥꯅꯤ ꯈꯔ ꯈꯔ ꯆꯥꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯀꯣꯊꯨꯝꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯃꯦꯊꯤꯜ ꯌꯥꯎꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯏꯆꯝ ꯆꯝꯖꯈ꯭ꯔꯕ ꯀꯣꯊꯨꯝꯅ ꯂꯣꯏꯖꯕ ꯌꯦꯟꯕꯥꯁꯨ ꯀꯜꯂꯛ ꯌꯦꯡꯊꯤꯔꯒ ꯃꯦꯊꯤꯜꯅ ꯆꯥꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯀꯣꯊꯨꯝꯒꯤ ꯑꯁꯦꯡꯕ ꯂꯜ ꯑꯗꯨꯕꯨ ꯃꯄꯨꯗ ꯑꯃꯨꯛ ꯌꯣꯟꯕꯤꯔꯒ ꯂꯨꯄꯥꯁꯨ ꯂꯧꯊꯣꯛꯄꯤ꯫ ꯃꯦꯊꯤꯜ ꯀꯧꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯟꯕ ꯃꯤꯑꯣꯏ ꯑꯣꯏꯕ ꯃꯔꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯏꯕꯗ ꯈꯥꯡꯕ ꯀꯌꯥꯗ ꯋꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯊꯨꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯊꯕꯛ ꯁꯨꯕꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯆꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯀꯣꯊꯨꯝ ꯌꯨꯝꯗ ꯂꯩꯔꯒ ꯁꯨꯖꯕ ꯌꯥꯕ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯐꯧꯔꯥ ꯑꯃꯗ ꯐꯧ ꯅꯨꯡꯁꯥꯗ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯐꯧ ꯉꯥꯛꯄ ꯑꯣꯏꯅ ꯃꯈꯨꯠꯁꯨ ꯂꯦꯞꯇꯦ꯫ ꯄꯩꯌꯥ ꯏꯠꯄ ꯊꯨꯝꯃꯣꯛ ꯁꯥꯖꯕꯅ ꯃꯤꯀꯨꯞ ꯈꯔꯗꯪ ꯐꯥꯎꯕ ꯂꯦꯞꯆꯅꯤꯡꯂꯝꯗꯦ꯫ ꯃꯇꯝ ꯉꯥꯏꯕꯗ ꯋꯥꯈ꯭ꯔꯕ ꯃꯦꯊꯤꯜ ꯑꯗꯨ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯊꯨꯝꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇꯪ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯝꯃꯤ꯫ ꯀꯣꯊꯨꯝꯁꯨ ꯃꯥꯅ ꯀꯟꯅ ꯍꯧꯈ꯭ꯔꯕꯗ, ꯍꯣꯏꯅꯦ ꯆꯠꯂꯨꯁꯤꯅꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯁꯤ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯦꯊꯤꯜꯅ ꯀꯣꯊꯨꯝꯗ ꯍꯟꯗꯛ ꯃꯔꯛꯁꯤ ꯌꯦꯟꯁꯥꯡ ꯍꯥꯎꯃꯟꯗꯕꯅ ꯆꯥꯛ ꯆꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯦ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗꯤ ꯃꯩꯀꯣꯛꯀꯤ ꯍꯅꯧ ꯑꯅꯧꯕ ꯆꯣꯡꯂꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯁꯨ ꯈꯔ ꯇꯥꯈ꯭ꯔꯦ, ꯑꯗꯨꯅ ꯁꯥꯐꯨ ꯃꯈꯨꯟ ꯆꯪꯂꯝꯒꯅꯤ꯫ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯇꯥꯟꯕ ꯆꯠꯂꯨꯁꯤꯔꯅꯦ?
ꯑꯩꯁꯨ ꯊꯕꯛꯇꯤ ꯌꯥꯝꯅ ꯆꯤꯜꯂꯤ, ꯆꯤꯜꯂꯕꯁꯨ ꯆꯤꯟꯅ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯁꯤ꯫ ꯀꯣꯊꯨꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯆꯤꯡꯃꯤꯃꯛ ꯑꯣꯏꯖꯔꯕꯁꯨ ꯁꯥꯐꯨ ꯍꯥꯏꯕ ꯁꯥ ꯑꯁꯤ ꯀꯔꯝꯅ ꯇꯥꯟꯕꯅꯣ, ꯀꯔꯝ ꯇꯧꯕ ꯁꯥꯅꯣ ꯍꯥꯏꯕꯁꯨ ꯃꯥꯗꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯈꯪꯗ꯭ꯔꯤꯕ ꯃꯔꯝꯅ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ "ꯐꯔꯦ, ꯆꯠꯁꯤꯅꯦ" ꯍꯥꯏꯅ ꯌꯥꯈꯤ꯫ ꯀꯣꯊꯨꯝꯁꯨ ꯆꯠꯁꯤ ꯌꯥꯔꯕꯗ ꯃꯦꯊꯤꯜꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯀꯣꯊꯨꯝ ꯅꯍꯥꯛ ꯂꯥꯛꯂꯣ, ꯑꯩ ꯌꯨꯝꯗ ꯂꯩꯔꯝꯂꯒꯦ, ꯑꯗꯨꯒ ꯅꯍꯥꯛꯅ ꯁꯝ ꯑꯃ, ꯌꯣꯄꯥꯛ ꯑꯃ, ꯇꯣꯛꯁꯨ ꯑꯃ ꯑꯃꯁꯨꯡ ꯊꯥꯡ ꯑꯃꯒ ꯂꯣꯏꯅꯔꯛꯎ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯊꯤꯜꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯀꯣꯊꯨꯝꯁꯨ ꯃꯦꯊꯤꯜꯅ ꯍꯥꯏꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯦꯊꯤꯜꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯄꯨꯅꯕ ꯂꯩꯖꯗ꯭ꯔꯗꯨꯅ ꯁꯝ ꯑꯃꯒ ꯊꯥꯡꯖꯧ ꯑꯃꯒ ꯊꯧꯔꯥꯡ ꯇꯧꯔꯗꯨꯅ ꯀꯣꯊꯨꯝ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯀꯣꯊꯨꯝꯗꯤ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯔꯗꯨꯅ ꯃꯦꯊꯤꯜꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯕꯒꯤ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯔꯗꯨꯅ ꯎꯃꯪ ꯇꯝꯅ ꯁꯥꯐꯨ ꯊꯤꯕ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯃꯆꯤꯟ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯈꯥꯏꯗꯣꯛꯅꯗꯨꯅ ꯊꯤꯔꯁꯤ ꯍꯥꯏꯅ ꯃꯦꯊꯤꯜꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯈꯥꯏꯗꯣꯛꯅꯔꯒ ꯊꯤꯅꯈꯤ꯫ ꯀꯣꯊꯨꯝꯗꯤ ꯃꯪꯒꯨꯝꯕꯅꯤ, ꯃꯐꯝ ꯃꯔꯥꯡ ꯃꯑꯣꯡꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯄꯪꯊꯤꯗ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯦꯊꯤꯜꯗꯤ ꯃꯍꯧꯁꯥꯅ ꯃꯔꯝ ꯃꯑꯣꯡ ꯐꯖꯅ ꯈꯪꯕꯅꯤꯅ ꯈꯔ ꯊꯤꯔꯨꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯪꯈꯤꯕ ꯈꯣꯡꯒꯨꯜ ꯇꯥꯕ ꯃꯈꯨꯜ ꯑꯃ ꯊꯦꯡꯅꯔꯗꯨꯅ ꯀꯣꯊꯨꯝꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯥꯅ ꯀꯣꯊꯨꯝꯕꯨ "ꯊꯦꯡꯅꯔꯕꯔꯥ" ꯍꯪꯕꯗ "ꯊꯦꯡꯅꯗꯦ" ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯂꯥꯛꯂꯣ, ꯑꯩꯅ ꯑꯃ ꯐꯪꯂꯦ"꯫ ꯃꯦꯊꯤꯜꯅ ꯁꯥꯐꯨ ꯁꯥ ꯆꯠꯈꯤꯕꯒꯤ ꯃꯈꯨꯜ ꯑꯃ ꯐꯪꯂꯦ ꯍꯥꯏꯕꯗ ꯀꯣꯊꯨꯝꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯁꯥꯐꯨꯒꯤ ꯃꯈꯨꯜ ꯃꯅꯥꯛꯇ ꯃꯕꯥꯅꯤ ꯎꯅꯔꯦ꯫ ꯃꯦꯊꯤꯜꯅ ꯀꯣꯊꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯁꯥꯐꯨ ꯑꯁꯤ ꯅꯍꯥꯛꯅ ꯐꯪꯅꯅꯕ ꯀꯟꯅ ꯇꯥꯜꯍꯧꯔꯣ꯫ ꯑꯩꯒꯤꯗꯤ ꯌꯣꯄꯥꯛꯁꯨ ꯇꯣꯛꯁꯨꯁꯨ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯅꯪꯅ ꯇꯥꯜꯍꯧꯔꯣ, ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯌꯨꯝꯗ ꯍꯜꯂꯒꯦ"꯫ ꯑꯁꯨꯝꯅ ꯃꯦꯊꯤꯜꯅ ꯀꯣꯊꯨꯝꯗ ꯍꯥꯏꯈꯤ꯫ ꯀꯣꯊꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: "ꯃꯦꯊꯤꯜ, ꯅꯪꯒꯤ ꯌꯥꯎꯔꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯌꯥꯎꯔꯤꯕꯁꯤꯗꯤ ꯌꯥꯗꯦ, ꯌꯨꯝꯗ ꯍꯟꯈꯤꯒꯅꯨ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯥꯟꯃꯤꯟꯅꯁꯤ"꯫ ꯀꯣꯊꯨꯝꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯦꯊꯤꯜꯅ "ꯀꯣꯊꯨꯝ, ꯁꯥꯐꯨ ꯑꯃ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯤ ꯑꯅꯤꯅ ꯇꯥꯟꯒꯗꯕꯅꯣ? ꯆꯠꯂꯦ ꯆꯠꯂꯦ, ꯅꯪꯅ ꯑꯗꯨꯝ ꯇꯥꯟꯍꯧꯔꯣ"꯫ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯃꯦꯊꯤꯜ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯀꯣꯊꯨꯝ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯄꯪꯖꯔꯕꯁꯨ ꯍꯧꯈꯤꯕ ꯊꯕꯛꯇ ꯃꯌꯦꯛ ꯁꯦꯡꯗꯅ ꯇꯣꯛꯄ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯃꯔꯝꯅ ꯃꯦꯊꯤꯜꯕꯨ ꯈꯥꯝꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯁꯥꯐꯨ ꯃꯈꯨꯜ ꯑꯗꯨꯕꯨ ꯀꯟꯅ ꯇꯥꯟꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯃꯔꯛꯇ ꯂꯩꯕꯥꯛ ꯇꯧꯈꯤꯕꯗꯨ ꯃꯥꯒꯤ ꯃꯔꯦꯞꯃꯨꯛ ꯂꯨꯔꯕ ꯐꯥꯎꯕ ꯁꯥꯐꯨ ꯑꯗꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯕꯅ ꯃꯍꯥꯛ ꯄꯣꯊꯥꯔꯗꯨꯅ ꯇꯥꯟꯈꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯒ ꯑꯃꯨꯛ ꯇꯥꯟꯊꯈꯤꯕꯗ ꯁꯥꯐꯨ ꯑꯗꯨꯒꯤ ꯃꯃꯩ ꯎꯕ ꯐꯪꯈꯤ꯫ ꯀꯣꯊꯨꯝ ꯉꯁꯥꯏꯗꯒꯤ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯋꯥꯈꯤꯕ ꯑꯗꯨ ꯁꯥꯐꯨꯒꯤ ꯃꯃꯩ ꯍꯦꯛ ꯎꯔꯕꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯄꯨꯡꯀꯣꯛ ꯀꯣꯛꯈꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯔꯦ꯫ ꯁꯥꯐꯨ ꯑꯗꯨ ꯃꯥꯒꯤ ꯌꯣꯠꯀꯤ ꯃꯈꯣꯛꯅ ꯊꯥꯔꯗꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯥꯐꯨꯁꯨ ꯐꯪꯂꯕꯅꯤꯅ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯀꯣꯊꯨꯝ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯅꯝꯂꯒ ꯃꯦꯊꯤꯜꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯥꯐꯨ ꯃꯀꯨ ꯀꯔꯝꯅ ꯈꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯀꯣꯊꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕꯒ ꯂꯣꯏꯅꯅ "ꯁꯥꯐꯨ ꯐꯥꯔꯛꯂꯦ ꯃꯦꯊꯤꯜ, ꯉꯁꯤ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯁꯤ" ꯍꯥꯏꯅ ꯍꯧꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯊꯤꯜꯁꯨ ꯀꯣꯊꯨꯝꯅ ꯍꯥꯏꯖꯕ ꯋꯥ ꯑꯗꯨ ꯑꯃꯨꯛꯁꯨ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯤ꯫ "ꯀꯣꯊꯨꯝ, ꯁꯥꯐꯨ ꯑꯃꯈꯛ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯒꯗ꯭ꯔꯥ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯋꯥꯅ ꯇꯥꯟꯖꯔꯒ ꯐꯥꯖꯔꯛꯄ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯆꯥꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯣ? ꯅꯍꯥꯛ ꯁꯥꯎꯔꯅꯨ, ꯅꯍꯥꯛ ꯑꯗꯨꯝ ꯆꯥꯔꯣ, ꯑꯗꯨꯒꯅꯦ ꯑꯁꯥꯐꯨ ꯃꯀꯨ ꯈꯣꯛꯄ ꯑꯗꯨꯗꯤ ꯑꯩꯅ ꯇꯥꯛꯂꯒꯦ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯪꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯄꯨꯅꯥꯁꯤꯡ, ꯄꯨꯔꯣꯟꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯊꯥꯖꯤꯜꯂꯣ꯫ ꯑꯗꯨꯗꯒꯤ ꯇꯨꯡꯗ ꯐꯨꯡꯒꯥ ꯃꯄꯥꯒꯤ ꯅꯥꯠꯀꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯁꯥꯐꯨ ꯑꯗꯨꯒꯤ ꯃꯀꯣꯛ ꯂꯧꯊꯣꯛꯈꯤꯅꯕ, ꯍꯥꯏꯕꯗꯤ ꯊꯤꯟꯗꯣꯛꯈꯤꯅꯕ ꯆꯟꯕ ꯐꯥꯎꯕꯗꯪ ꯆꯞ ꯆꯥꯅ ꯍꯨꯠꯇꯣꯛꯂꯣ꯫ ꯃꯗꯨ ꯍꯨꯠꯇꯣꯛꯂꯕ ꯇꯨꯡꯗ ꯐꯨꯡꯒꯥ ꯑꯗꯨ ꯃꯩ ꯍꯧꯔꯣ꯫ ꯅꯪꯅ ꯍꯧꯈ꯭ꯔꯕ ꯐꯨꯡꯒꯥꯒꯤ ꯃꯩ ꯑꯗꯨꯗ ꯁꯥꯐꯨ ꯑꯗꯨ ꯂꯧꯔꯣ꯫ ꯃꯩꯗ ꯂꯧꯊꯣꯛꯂꯕ ꯁꯥꯐꯨ ꯑꯗꯨ ꯃꯀꯣꯛꯂꯣꯝꯗ ꯍꯟꯅ ꯉꯁꯥꯏ ꯅꯪꯅ ꯅꯥꯠꯀꯤ ꯐꯛꯂꯥꯡ ꯍꯨꯠꯇꯣꯛꯂꯝꯕ ꯑꯗꯨꯗ ꯊꯤꯟꯗꯣꯛꯂꯒ ꯅꯉꯣꯟꯂꯣꯝꯗ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯃꯩꯗ ꯑꯃꯨꯛ ꯂꯧꯊꯣꯛ ꯑꯃꯨꯛ ꯃꯈꯨꯟ ꯑꯗꯨꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯒ 4-5ꯔꯛꯇꯪ ꯇꯧꯕꯗ ꯁꯥꯐꯨ ꯑꯗꯨ ꯃꯀꯨ ꯈꯣꯛꯂꯒꯅꯤ꯫ ꯃꯀꯨ ꯑꯗꯨ ꯈꯣꯛꯄ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯁꯥ ꯑꯗꯨ ꯁꯦꯝꯃꯨ꯫ ꯅꯪꯅ ꯌꯨꯝꯒꯤ ꯏꯃꯨꯡꯂꯣꯝꯗꯒꯤ ꯄꯣꯔꯣꯟ ꯊꯥꯈꯤꯕ ꯑꯗꯨ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯔꯒ ꯄꯣꯔꯣꯟ ꯁꯠꯀꯗꯕꯅꯤ꯫ ꯆꯠꯂꯣ, ꯅꯪ ꯊꯦꯡꯂꯒꯅꯤ"꯫ ꯑꯁꯨꯝꯅ ꯃꯦꯊꯤꯜꯅ ꯀꯣꯊꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯇꯥꯛꯄꯤꯔꯦ꯫
ꯃꯥꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯗꯨ ꯇꯥꯈ꯭ꯔꯕ ꯇꯨꯡꯗ ꯀꯣꯊꯨꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯊꯤꯜ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯞ ꯇꯧꯔꯨꯔꯒꯦ, ꯅꯪꯁꯨ ꯌꯦꯟꯁꯥꯡ ꯁꯔꯨꯛ ꯇꯝꯂꯛꯀꯅꯤ, ꯉꯥꯏꯔꯝꯈꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯣꯊꯨꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯀꯣꯊꯨꯝ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯦꯊꯤꯜꯅ ꯇꯥꯛꯄꯤꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯥꯏꯍꯟꯗꯅ ꯁꯦꯝ ꯁꯥꯔꯦ꯫ ꯊꯣꯡꯁꯤꯡꯁꯨ ꯄꯣꯔꯣꯟ ꯊꯥꯈ꯭ꯔꯦ꯫ ꯅꯥꯠꯀꯤ ꯐꯛꯂꯥꯡ ꯁꯥꯐꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯆꯟꯕ ꯐꯥꯎꯕꯗꯪ ꯍꯨꯠꯇꯣꯛꯂꯦ꯫ ꯀꯣꯊꯨꯝ ꯐꯨꯡꯒꯥꯗ ꯃꯩ ꯉꯔꯪ ꯍꯧꯒꯠꯂꯦ꯫ ꯆꯤꯡꯒꯤ ꯌꯨꯝꯐꯝꯁꯤꯡꯗꯤ ꯅꯥꯠꯀꯤ ꯐꯛꯂꯥꯡꯅ ꯆꯠꯅꯕꯤ ꯑꯣꯏꯕꯅ ꯀꯣꯊꯨꯝꯅ ꯏꯃꯨꯡꯗ ꯃꯩ ꯉꯔꯪ ꯍꯧꯈꯤꯕ ꯑꯗꯨꯗꯤ ꯃꯦꯊꯤꯜꯅꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯎꯔꯦ꯫ ꯃꯦꯊꯤꯜꯅ ꯀꯣꯊꯨꯝꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯥꯏꯖꯤꯟꯗ ꯅꯞꯂꯒ ꯂꯩꯔꯦ꯫ ꯀꯣꯊꯨꯝꯅ ꯁꯥꯐꯨꯗꯨ ꯃꯥꯒꯤ ꯁꯝ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯗꯨꯅ ꯃꯩꯅꯨꯡꯗ ꯄ꯭ꯔꯣꯛ ꯂꯧꯈ꯭ꯔꯦ꯫ ꯃꯦꯊꯤꯜꯁꯨ ꯀꯣꯊꯨꯝꯒꯤ ꯁꯥꯐꯨ ꯑꯗꯨ ꯃꯩꯗ ꯂꯧꯔꯦ꯫ ꯈꯪꯂꯕꯗ ꯁꯟ ꯁꯥꯔꯒ ꯑꯣꯛꯀꯤ ꯃꯑꯣꯡꯒꯨꯝꯅ ꯃꯆꯤꯟꯅ ꯑꯣꯛ ꯈꯣꯡꯂꯗꯨꯅ ꯀꯣꯊꯨꯝꯒꯤ ꯐꯨꯡꯒꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯊꯨꯝ ꯁꯥꯐꯨ ꯁꯥꯒꯤ ꯃꯀꯣꯛ ꯈꯣꯛꯄ ꯍꯧꯒꯗꯧꯔꯦ꯫ ꯆꯥꯛꯂꯤꯕ ꯃꯩꯔꯤꯗꯒꯤ ꯑꯔꯧꯕ ꯁꯥꯐꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯅꯤꯗ ꯃꯈꯨꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯁꯥꯐꯨ ꯃꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯊꯤꯡꯗꯣꯛꯈꯤ꯫ ꯁꯥꯐꯨ ꯃꯀꯣꯛꯇꯨꯅ ꯑꯍꯣꯕꯗ ꯊꯤꯡꯗꯣꯛꯈꯤꯕꯒ ꯖꯔ ꯆꯪꯈꯤꯗꯨꯅ ꯃꯊꯨꯟ ꯐꯥꯎꯕ ꯆꯪꯈ꯭ꯔꯦ꯫ ꯀꯣꯊꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯈꯤ, ꯍꯥꯏ, ꯃꯦꯊꯤꯜꯅ ꯆꯞ ꯆꯥꯅ ꯀꯣꯝꯍꯟꯗꯅ ꯃꯈꯨꯜ ꯍꯨꯠꯂꯨ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯝꯍꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯋꯥ ꯉꯥꯡꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯥꯐꯨ ꯑꯗꯨ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯆꯤꯡꯁꯤꯟꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯑꯅꯤꯅ ꯆꯤꯡꯈꯤꯕꯗ ꯈꯖꯤꯛꯇꯪ ꯐꯥꯎꯕꯁꯨ ꯆꯤꯡꯁꯤꯟꯕ ꯆꯪꯂꯛꯎ ꯌꯥꯗ꯭ꯔꯕꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯦꯞꯈꯠꯂꯒ ꯅꯣꯟꯊꯔꯗꯨꯅ ꯃꯈꯥ ꯆꯤꯛꯂꯒ ꯀꯟꯅ ꯆꯤꯡꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯒꯤ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯆꯤꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯟꯊꯤ ꯇꯣꯛꯅ ꯆꯤꯡꯂꯒꯦ ꯇꯧꯔꯕꯁꯨ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯃꯉꯣꯟꯂꯣꯝꯗ ꯍꯥꯏꯗꯔꯛꯈꯤ꯫ ꯂꯣꯏꯔꯦ, ꯀꯣꯊꯨꯝ ꯑꯆꯥꯛꯄ ꯃꯩꯔꯤ ꯃꯅꯥꯛꯇ ꯑꯣꯏꯔꯦ꯫ ꯃꯩꯁꯥꯒꯤ ꯍꯨꯃꯥꯡꯅꯦ ꯃꯁꯥ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯃꯦꯊꯤꯜ ꯑꯗꯨ ꯀꯣꯊꯨꯝꯅ ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯃꯀꯣꯛ ꯊꯤꯟꯗꯣꯔꯛꯈꯤꯕ ꯁꯥꯐꯨ ꯑꯗꯨꯕꯨ ꯁꯟ ꯁꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯊꯤꯜꯒꯤ ꯄꯨꯛꯅꯨꯡꯗ ꯁꯥꯐꯨꯒꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯇꯥꯎ ꯁꯥꯐꯨ, ꯀꯨꯏꯔꯦꯗ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯔꯝꯂꯤꯕꯁꯤ꯫ ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯉꯥꯏꯖꯕꯗ ꯀꯥꯡꯅ ꯆꯤꯛꯄꯅꯦ, ꯍꯨꯏꯔꯤꯅ ꯏꯁꯥꯁꯦ ꯍꯥꯒꯠꯆꯕꯅ ꯂꯣꯏꯔꯦ꯫ ꯏꯇꯥꯎ ꯃꯦꯊꯤꯜꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁꯥꯐꯨ ꯑꯗꯨꯁꯨ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯔꯛꯂ ꯃꯥꯜꯂꯦ꯫ ꯃꯃꯤꯠꯇ ꯏꯔꯥ ꯁꯤꯡꯊꯔꯛꯄꯒꯨꯝ, ꯃꯦꯊꯤꯜꯒꯤ ꯃꯃꯤꯠꯅ ꯁꯪꯁꯪꯅ ꯎꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯀꯣꯊꯨꯝꯒꯤ ꯃꯁꯥꯗ ꯆꯦꯟꯊꯔꯛꯈꯤꯕ ꯍꯨꯃꯥꯡꯅ ꯃꯈꯨꯠ ꯑꯗꯨ ꯁꯥꯐꯨꯒꯤ ꯃꯈꯣꯡ ꯆꯦꯠꯅ ꯄꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯣꯊꯨꯝꯒꯤ ꯃꯈꯨꯠꯅ ꯁꯥꯐꯨ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯈꯪꯂꯕꯗ ꯃꯦꯊꯤꯜꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯈꯤ, ꯐꯔꯦ ꯑꯩꯒꯤ ꯏꯇꯥꯎ ꯅꯨꯡꯁꯤꯖꯔꯕ ꯁꯥꯐꯨ, ꯏꯕꯥꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤꯀꯣ ꯍꯥꯏꯅ ꯍꯦꯛ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯁꯥꯐꯨ ꯑꯗꯨꯕꯨ ꯄꯝꯂꯒ ꯑꯣꯛ ꯈꯣꯡꯂꯒ ꯆꯦꯜꯂꯛꯈꯤ꯫ ꯈꯔ ꯆꯦꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛꯁꯨ ꯆꯨꯏ ꯍꯥꯏꯅ ꯃꯦꯊꯤꯜꯅ ꯃꯆꯤꯟꯅ ꯑꯣꯛ ꯇꯥꯟꯈꯤ꯫ ꯁꯥꯐꯨ ꯑꯗꯨ ꯑꯣꯛꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯦꯊꯤꯜ ꯅꯪꯅ ꯑꯣꯛꯇꯒꯤ ꯃꯨꯟꯕꯤꯔꯝꯃꯣ ꯍꯥꯏꯅ ꯃꯥꯒꯤ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯥꯈꯤꯕ ꯄꯣꯔꯣꯟꯁꯤꯡ ꯑꯗꯨ ꯁꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯦꯊꯤꯜꯗꯤ ꯁꯥꯐꯨꯒ ꯄꯨꯟꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯃꯦꯊꯤꯜꯅ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯈꯤ, ꯀꯣꯊꯨꯝ, ꯅꯪꯒꯤ ꯁꯥꯐꯨ ꯑꯗꯨ ꯑꯩꯅ ꯑꯣꯛꯇꯒꯤ ꯃꯨꯟꯕꯤꯍꯧꯔꯦ꯫ ꯅꯪꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯑꯣꯛꯄꯨ ꯆꯦꯜꯍꯟꯈ꯭ꯔꯤꯕꯅꯣ? ꯑꯁꯤꯗ ꯂꯩꯔꯦ, ꯂꯥꯛꯑꯣ, ꯅꯪꯒꯤ ꯁꯥꯐꯨ ꯑꯁꯤ ꯂꯧꯔꯣ꯫ ꯑꯗꯨꯛ ꯋꯥꯅ ꯅꯨꯡꯁꯥ ꯃꯔꯛꯇꯒꯤ ꯇꯥꯟꯗꯨꯅ ꯐꯥꯔꯛꯂꯒ ꯑꯔꯦꯝꯕꯗ ꯑꯣꯛꯀꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯅꯍꯥꯛ ꯑꯩꯅꯕꯨ ꯐꯅ ꯀꯟꯅ ꯆꯦꯜꯂꯗꯨꯅ ꯑꯣꯛꯇꯒꯤ ꯇꯥꯟꯅꯍꯧꯔꯒ ꯃꯨꯜꯍꯧꯗ꯭ꯔꯕꯗꯤ ꯅꯪ ꯑꯔꯦꯝꯕꯗ ꯇꯥꯔꯝꯒꯅꯤꯗ꯫ ꯃꯦꯊꯤꯜꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯔꯒ ꯀꯣꯊꯨꯝ ꯍꯔꯥꯎꯈꯤꯕꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯅꯍꯥꯛꯅ ꯇꯥꯛꯄꯤꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯀꯥꯏꯍꯟꯗꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯐꯨ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯒꯦ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯐꯨ ꯃꯀꯨꯁꯤꯡ ꯑꯗꯨꯅ ꯅꯥꯠꯀꯤ ꯐꯛꯂꯥꯡ ꯃꯆꯤꯗ ꯄꯟꯈꯤꯕꯅ ꯆꯤꯡꯁꯤꯟꯕ ꯉꯝꯈꯤꯗꯕꯗ ꯐꯅ ꯀꯟꯅ ꯆꯤꯡꯁꯤꯜꯂꯒꯦ ꯍꯣꯠꯅꯔꯤꯉꯩ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟꯗ ꯑꯣꯛ ꯑꯃ ꯐꯨꯡꯒꯥ ꯃꯄꯥꯟꯗ ꯈꯣꯡꯂꯒ ꯆꯠꯈꯤ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯆꯦꯟꯒꯅꯤ ꯈꯪꯂꯨꯗꯕꯅ ꯑꯣꯛ ꯑꯗꯨ ꯇꯥꯟꯊꯣꯛꯍꯧꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯥꯅ ꯍꯦꯛꯇ ꯆꯦꯜꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯃꯦꯊꯤꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯋꯥꯅ ꯇꯥꯜꯂꯒ ꯐꯥꯔꯛꯄ ꯁꯥꯐꯨ ꯑꯗꯨ ꯑꯣꯛꯅ ꯆꯦꯟꯈꯤꯗꯨꯅ ꯑꯔꯦꯝꯕꯗ ꯇꯥꯈꯤꯒꯗꯕꯗꯒꯤ ꯑꯩꯅ ꯀꯟꯕꯤꯍꯧꯔꯦ꯫ ꯑꯩꯅ ꯑꯣꯛꯇꯒꯤ ꯇꯥꯟꯅꯔꯒ ꯃꯨꯜꯍꯧꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤ ꯂꯣꯏꯅ ꯋꯥꯅꯔꯦ꯫
ꯅꯪꯅ ꯐꯪꯅꯕ ꯇꯥꯟꯕ ꯋꯥꯈꯤꯕ ꯑꯗꯨ ꯑꯋꯥꯃꯜ, ꯑꯗꯨꯒ ꯑꯩꯅ ꯑꯣꯛꯇꯒꯤ ꯃꯨꯟꯍꯧꯅꯕ ꯇꯥꯟꯕꯗ ꯋꯥꯈꯤꯕ, ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯋꯥꯕꯁꯨ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯁꯥꯐꯨ ꯑꯁꯤꯒꯤ ꯁꯥꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯕ ꯇꯥꯔꯦ꯫ ꯍꯣꯏꯅꯦ ꯀꯩꯅꯣ, ꯌꯦꯟꯅꯗ꯭ꯔꯗꯤ ꯅꯪꯅꯕꯨ ꯇꯐꯧꯔꯕ, ꯑꯣꯛꯇꯒꯤ ꯃꯨꯟꯍꯧꯕ ꯐꯪꯍꯧꯗ꯭ꯔꯕ, ꯀꯗꯥꯏꯗꯒꯤ ꯁꯥꯐꯨꯒꯤ ꯁꯥ ꯑꯗꯨ ꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯅꯪꯒꯤ ꯅꯄꯥꯟꯗꯒꯤ ꯁꯥꯐꯨꯒꯤ ꯁꯥ ꯑꯁꯤ ꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯀꯣꯊꯨꯝꯅꯁꯨ ꯌꯥꯈ꯭ꯔꯦ ꯍꯥꯏꯕ ꯃꯦꯊꯤꯜꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯍꯥꯏꯈꯤꯕ, ꯐꯔꯦ ꯀꯣꯊꯨꯝ, ꯅꯪꯗꯤ ꯉꯁꯥꯏꯁꯨ ꯃꯀꯨ ꯈꯣꯛꯅꯤꯡꯉꯥꯏꯒꯤ ꯐꯅ ꯀꯟꯅ ꯋꯥꯖꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯐꯨ ꯃꯀꯨ ꯑꯁꯤ ꯑꯩꯅ ꯈꯣꯛꯂꯒꯦ, ꯍꯣꯔꯦꯟ ꯈꯣꯛꯄ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯥ ꯌꯦꯟꯅꯔꯁꯤ ꯀꯧꯔꯛꯂꯒꯦ꯫ ꯀꯣꯊꯨꯝꯅ, ꯍꯣꯏꯅꯦ ꯃꯦꯊꯤꯜ, ꯑꯩꯁꯨ ꯉꯁꯤꯗꯤ ꯐꯅ ꯋꯥꯖꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯐꯅꯕ ꯇꯧꯔꯣ, ꯑꯩ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯜꯂꯕ ꯃꯦꯊꯤꯜꯅ ꯃꯔꯝ ꯑꯣꯛꯄ ꯀꯣꯊꯨꯝꯒꯤ ꯃꯅꯥ ꯐꯪꯕꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯁꯥꯐꯨ ꯑꯗꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯦ꯫ ꯃꯥꯅ ꯃꯥꯒꯤ ꯐꯨꯡꯒꯥꯗ ꯌꯥꯝꯅ ꯊꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯁꯥꯐꯨ ꯑꯗꯨꯒꯤ ꯃꯀꯨꯁꯤꯡ ꯑꯗꯨ ꯊꯥꯡ ꯑꯃꯅ ꯐꯖꯅ ꯈꯣꯛꯈ꯭ꯔꯦ꯫ ꯁꯥꯐꯨ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯔꯗꯨꯅ ꯀꯣꯊꯨꯝ ꯀꯧꯗꯨꯅ ꯁꯥꯐꯨ ꯁꯥ ꯑꯗꯨ ꯇꯪꯈꯥꯏ ꯆꯞ ꯆꯥꯅ ꯌꯦꯟꯅꯈ꯭ꯔꯦ꯫ ꯃꯔꯤꯡ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯀꯨꯝꯕꯤ ꯀꯥꯂꯦꯟ, ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯍꯥꯏꯕꯁꯤ ꯂꯩꯇꯕꯒꯨꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯤꯡꯂꯧ ꯄꯥꯝꯂꯧ ꯁꯨꯕꯅ, ꯊꯨꯝꯃꯣꯛ ꯐꯤꯉꯥꯏꯂꯨꯛ ꯁꯥꯕꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯦꯊꯤꯜꯒꯤ ꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯑꯗꯨ ꯀꯔꯝꯅ ꯇꯧꯒꯗ꯭ꯔꯥ, ꯃꯥꯗꯤ ꯈꯨꯠꯂꯪ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯣꯊꯨꯝꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯆꯦꯡ ꯆꯔꯥ ꯂꯩꯍꯧꯗꯦ, ꯍꯣꯔꯦꯟ ꯈꯨꯠꯂꯪ ꯀꯥꯔꯛꯂꯒ ꯁꯨꯔꯒꯦ, ꯐꯧ ꯑꯁꯤ ꯅꯨꯡꯁꯥꯗ ꯐꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯊꯨꯝꯃꯣꯛ ꯑꯃꯗ ꯐꯧ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯃꯦꯊꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯡꯊꯤꯜ ꯑꯗꯨ ꯃꯌꯨꯝꯗ ꯐꯝꯅ ꯐꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯒꯤ ꯆꯦꯡ ꯆꯔꯥ ꯑꯁꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯝꯅꯤꯡꯃꯟꯗꯨꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯊꯨꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯧ ꯁꯪꯕꯤꯔꯝꯃꯨ ꯍꯥꯏꯕꯗꯨꯗ ꯅꯨꯡꯁꯥꯗ ꯐꯧ ꯑꯗꯨ ꯐꯧꯔꯒ ꯃꯅꯥꯛꯇ ꯄꯌꯥ ꯏꯠꯂꯗꯨꯅ ꯊꯨꯝꯃꯣꯛ ꯁꯥꯗꯨꯅ ꯌꯦꯟ ꯉꯥꯛꯂꯤ꯫ ꯂꯧꯔꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯦꯊꯤꯜ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯀꯣꯊꯨꯝꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯦꯊꯤꯜ ꯑꯗꯨ ꯀꯣꯊꯨꯝꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯗꯨꯅ ꯀꯣꯊꯨꯝꯕꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯝꯃꯤ꯫ ꯀꯣꯊꯨꯝꯅ, ꯑꯩꯗꯤ ꯐꯧ ꯑꯁꯤ ꯀꯪꯍꯜꯂꯝꯗꯕ ꯌꯥꯗꯦ꯫ ꯃꯦꯊꯤꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯪꯂꯅꯤꯗ꯫ ꯀꯣꯊꯨꯝꯁꯨ ꯐꯧ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯂꯧꯁꯤꯟꯕ ꯌꯥꯅ ꯀꯪꯂꯝꯂꯦ꯫ ꯀꯣꯊꯨꯝꯅ ꯀꯗꯥꯏꯗ ꯀꯔꯤ ꯊꯕꯛ ꯆꯠꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯪꯕꯗ ꯃꯦꯊꯤꯜꯅ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯆꯠꯀꯗꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯀꯔꯤ ꯈꯨꯗꯝ ꯄꯤꯔꯤꯕ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯒ ꯌꯦꯡꯈꯤꯁꯤ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯃꯛ ꯇꯨꯝꯍꯧꯔꯣ, ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯝꯂꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯦꯊꯤꯜꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯣꯊꯨꯝꯅ ꯇꯨꯝꯍꯧꯅꯕꯒꯤ ꯍꯣꯠꯅꯍꯧꯔꯦ꯫ ꯀꯣꯊꯨꯝꯗꯤ ꯀꯔꯤ ꯃꯪ ꯃꯪꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯊꯈꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯊꯤꯜꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯀꯣꯊꯨꯝꯒꯤ ꯅꯨꯡꯁꯥꯗ ꯀꯪꯍꯜꯂꯝꯕ ꯊꯨꯝꯃꯣꯛꯀꯤ ꯐꯧ ꯑꯗꯨ ꯄꯨꯔꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯦꯊꯤꯜꯗꯨ ꯑꯃꯨꯛꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯣꯊꯨꯝꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯀꯣꯊꯨꯝꯕꯨ ꯇꯨꯝꯕꯗꯒꯤ ꯍꯧꯗꯣꯛꯏ꯫ ꯀꯣꯊꯨꯝ, ꯀꯣꯊꯨꯝ, ꯍꯧꯒꯠꯂꯣ, ꯊꯦꯡꯂꯦ, ꯃꯇꯝꯁꯤ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ, ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ, ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯦ꯫ ꯅꯍꯥꯛꯀꯤ ꯃꯪꯗ ꯀꯔꯤ ꯀꯔꯤ ꯎꯏ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯀꯣꯊꯨꯝꯅ, ꯃꯦꯊꯤꯜ, ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯪ ꯃꯪꯅꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯦꯛ ꯍꯧꯗꯣꯔꯛꯂꯕꯗ ꯃꯪꯁꯤꯡ ꯑꯗꯨ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯈ꯭ꯔꯦ꯫ ꯃꯦꯊꯤꯜꯅ, ꯅꯍꯥꯛꯅ ꯎꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯪꯕ ꯃꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈ꯭ꯔꯁꯤ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯅꯨꯄꯤꯁꯤꯡꯁꯨ ꯈꯨꯜꯂꯪꯗꯒꯤ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤ, ꯅꯍꯥꯛ ꯁꯝ ꯑꯃ ꯄꯨꯔꯒ ꯊꯣꯛꯂꯛꯑꯣ, ꯑꯩꯁꯨ ꯁꯝ ꯑꯃ ꯂꯧꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯃꯦꯊꯤꯜꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯀꯣꯊꯨꯝꯁꯨ ꯁꯝ ꯑꯆꯧꯕ ꯑꯃ ꯂꯧꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯦꯊꯤꯜꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏ꯫ ꯃꯦꯊꯤꯜꯗꯤ ꯃꯃꯥꯏ ꯑꯅꯤꯃꯛ ꯁꯎꯟ ꯌꯥꯎꯗ꯭ꯔꯕ ꯄꯨꯡ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯦꯊꯤꯜꯅ ꯂꯝꯕꯤ ꯆꯤꯡꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯣꯊꯨꯝꯅ ꯃꯥꯒꯤ ꯁꯝ ꯑꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯃꯦꯊꯤꯜ, ꯃꯦꯊꯤꯜ, ꯅꯍꯥꯛꯀꯤ ꯁꯝ ꯑꯗꯨꯗꯤ ꯀꯔꯤ ꯁꯝꯅꯣꯅꯦ? ꯑꯩꯒꯤ ꯁꯝꯒꯁꯨ ꯃꯥꯟꯅꯗꯦꯅꯦ, ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯗ꯭ꯔꯣꯡ ꯍꯣꯏꯅꯦ꯫ ꯀꯣꯊꯨꯝ, ꯑꯩꯒꯤꯗꯤ ꯍꯣꯔꯦꯟ ꯌꯣꯠꯀꯤ ꯈꯨꯠꯅꯁꯨ ꯑꯣꯏꯒꯤ ꯈꯨꯠꯅꯁꯨ ꯑꯅꯤꯃꯛ ꯍꯦꯛꯂꯒ ꯍꯥꯞꯆꯤꯜꯂꯛꯄꯗ ꯌꯥꯝꯅ ꯊꯨꯅ ꯁꯝ ꯑꯁꯤ ꯊꯟꯒꯗꯧꯔꯤꯕꯅꯤ꯫ ꯀꯣꯊꯨꯝ, ꯅꯍꯥꯛꯀꯤ ꯁꯝꯗꯤ ꯃꯃꯥꯏ ꯅꯥꯃꯠꯇ ꯍꯣꯕꯅꯤꯅ ꯑꯩꯒꯤꯅ ꯍꯥꯟꯅ ꯊꯟꯕ ꯍꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤꯁꯤꯅ ꯐꯠꯇ꯭ꯔꯥꯅꯦ, ꯅꯍꯥꯛꯀꯤꯗꯨꯒ ꯑꯣꯟꯊꯣꯛꯅꯔꯤꯁꯤꯔꯥ?
Kothumsu Methilna hairakpaduna chumgadaba male khanduna hoine onthoknasine asumna samadu ukrong maning mamang hoba aduga onthoknare. Methilsu phare adudi aikhoina hekadaba thabi law adu yaure. Thabi law mapuna uhaudanaba yamna thuna heksiko asumna hairaklabada Kothumna Methil yamna kungna thabi panba mafamsing adu aina hekadabaniko. Methil amasung Kothum thabi huranba hokre. Kothumdi ngasai Methilna takpikiba mawongumna makhut yetnasu oinasu heklaga magi ukrong pung ahoba mamai yetlomdagi langsinki oigi ahobada phawdokhiduna tahori. Makhut oinasu heklaga langsinki yetlomda phawdokhiduna tahori. Thabi phajana kungna panba mafamsingduda sangladuna Kothumdi thabi hekpa yamna kanna hotnari. Methilsu magi samdu thananaba hekladuna thabi law mapu lakhibana halani haiduna Kothumbu chatlasi lao aigidi thalle nangi thandribra hanglakpada Kothumna Methil aisu phana kanna heklabani adubu thanba sugnai naidre. Methil aikhoina hekpa khaksu natana minasu hekta laga yamna hundoklamida maduda Methilna Kothum Mina hundoklamba oiramloine nangondagi tahawkhiba oiramgani munna yengkho. Kothumdu Methilna hairabada yengkhibadu magi sam ahobagi manungdadi thabi amata phau yauramdrabada ha Methil aigidi thabi amata phaubasu yauramdre. Aisu khutta achanba khara pairaga laglake. Makoyani wari saraduna yumlomda halai. Makoyani na mayumda yaunakhibada makoygi nupising adu thabak surubadagi hanaraktuna leiramki. Kothumgi nupi aduna cheng chara sunaba phau adu imungda koithi thiraduna leiringaida Kothumsu imung yoksilakle. Magi nupa laklabada nupi aduna phau phorambadu kadaida thambibano cheng chara surage haina ngasaidagi thiramlibani adubu thiba phangdre. Kothumna ngasai thumokta thangzilamba mafam aduda changduna yenglubada phau hapa thumok yauna thiba phangdre. Tanja adumaktada Methilsu lagladuna kari taure hanglarabada Kothumna ngasai aina lausilamba phau adu thumok yauna thiba phangdre. Ngasi nungdangi cheng chara su leite. Ngasidi karam tawgadra haina hairakpada Methilna adudi aikhoigi phau akangba khara leiramkhibasu yai maduda khara lauraga suro. Nang lauraro lao haina hauraga makoyani laki. Methilna ngasai lausiluriba phau adu thumok aduga yauna thangdoklaga chara oknaba onthokpiba phau adu Kothumna munna yengduna ai asi phau asidi ngasai aina kanghankhiba phau aduga chap hek manaine ai thumok asisu aigi thumokka sukhet khetnade. Methilna Kothum apangba nangna nganglibasibu nanga manaba ataisu leiroidra. Nangna mali hairisibu phau asida thumok asidabu nangini haina namingbu ibra. Adudi kadaidagi iregadage. Methil adubu idrabadi malabasu mansanu madu nangi natrabani haina Methilna hairi. Madu tarabada Kothumsu hoine pharene haina khumladuna phau khara thumok amada puraduna mayumda halai. Mana purakhiba phau adu magi nupina suraga numidangdugi chara oinakhi. Apangba Kothumgi maransu asingba Methilna lauthoklaga madugi mahu mayai chamnaba miranbu maran oina hunjillaga dos koknaba hotnarami. Maring zatigi chatnabi matungina sahi oiba khunnamadagi khunnamada chatnaraga isai tanaba laisasing pakhangsingna numit nini humni phainaraga isai saknai. Asigumba isai tanaba asidi ahing yauraklabada isai tanai. Asigumba matam asida phairena masung lamta tha asida chatnai. Masigumba matam asi yauraktuna Methilna Kothumbu nongmagi numidang wairamda mayumdagi kauthokduna asumna hairami. Kothum aikhoi nakhoi asidi pakhang sarini haiduna laisabi laubasu yarine. Adu oirabasu karam tawgani aikhoigi laibakna tamkhramadana icha poktrabasu poktana nupi laikhredana. Nupa ama oibanina isa laitrabadi mina noknagani. Laisabi amamamdang lahaurasi ngasi numidangda aikhoigi khulanbadagi laisasing isai tanaba lakadauri. Kothumna Methilda aikhoigi nupi leina matau karamna laisabi laugadrane phateda.
ꯃꯦꯊꯤꯜꯅ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯗ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯃꯈꯣꯏꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ꯫ ꯀꯣꯊꯨꯝꯅ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯥꯅꯦ? ꯑꯦ ꯀꯣꯊꯨꯝ ꯑꯗꯨꯗꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩꯅ ꯌꯣꯛꯈꯣꯛꯅ ꯅꯈꯥꯡꯗ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯑꯗꯨꯝ ꯁꯤꯈ꯭ꯔꯗꯕꯅꯤ꯫ ꯐꯔꯦ ꯃꯦꯊꯤꯜ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯥꯟꯅ ꯍꯧꯔꯛꯂꯣ꯫ ꯐꯔꯦ ꯐꯔꯦ ꯀꯣꯊꯨꯝ ꯅꯪꯅ ꯍꯧꯔꯛꯂꯣ ꯍꯥꯏꯔꯕꯅꯤꯅ ꯍꯥꯟꯅ ꯍꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯦꯊꯤꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯊꯤꯜ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯗꯨꯅ ꯐꯧꯔꯥ ꯑꯃ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯉꯥꯈꯠꯂꯒ ꯆꯩ ꯑꯃꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯀꯣꯊꯨꯝ ꯀꯣꯊꯨꯝ ꯑꯩꯒꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯗꯨ ꯇꯥꯔꯕꯗ ꯀꯣꯊꯨꯝ ꯑꯗꯨꯅ ꯃꯈꯨꯠꯇ ꯌꯣꯛꯈꯣꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯂꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯐꯨꯡꯒꯥꯗ ꯐꯝꯂꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤꯗꯃꯛꯇ ꯑꯦꯟꯁꯥꯡ ꯁꯦꯝꯗꯨꯅ ꯐꯝꯂꯝꯕ ꯑꯗꯨꯒꯤ ꯅꯈꯥꯡꯗ ꯌꯣꯛꯈꯣꯛ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯊꯥꯈꯤꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯥꯛꯈꯨꯝꯃꯥꯡꯗ ꯁꯥꯡꯅ ꯇꯥꯔꯒ ꯃꯊ꯭ꯋꯥꯏ ꯂꯥꯡꯒꯗꯕꯒꯤ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯔꯛꯇꯨꯅ ꯃꯦꯊꯤꯜꯗ ꯂꯥꯎꯔꯛꯏ꯫ ꯃꯦꯊꯤꯜ ꯃꯦꯊꯤꯜ ꯑꯩꯒꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯝ ꯇꯧꯁꯤꯔꯥ? ꯃꯦꯊꯤꯜꯅ ꯃꯗꯨ ꯇꯥꯔꯕꯗ ꯑꯋꯣꯏꯕꯃꯛꯂꯥꯅꯦ ꯑꯩꯒꯤꯗꯤ ꯐꯧꯔꯥ ꯌꯩꯕꯒꯤ ꯃꯈꯣꯜꯅꯤꯅꯦ꯫ ꯃꯦꯊꯤꯜꯅ ꯑꯁꯦꯡꯕꯃꯛ ꯍꯥꯠꯇꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯊꯨꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯒ ꯌꯦꯡꯉꯨꯕꯗ ꯑꯆꯨꯝꯕꯃꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏ ꯊꯛꯇ ꯁꯥꯡꯅ ꯇꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯥꯜꯂꯝꯈꯤ꯫ ꯀꯣꯊꯨꯝ ꯀꯣꯊꯨꯝ ꯅꯪꯅ ꯇꯧꯈ꯭ꯔꯤꯕꯁꯤ ꯑꯇꯩꯅ ꯎꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯪ ꯑꯃꯟꯕ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯄꯣꯂꯣꯏꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯊꯨꯝꯒꯤ ꯅꯨꯄꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯥꯒꯤ ꯏꯃꯨꯡꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯄꯥꯝꯂꯧ ꯃꯐꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯌꯦꯡꯅꯕ ꯍꯧꯔꯛꯂꯕꯗ ꯀꯣꯊꯨꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯥꯒꯤ ꯄꯥꯝꯂꯧꯒꯤꯗꯃꯛꯇ ꯎ ꯌꯥꯝꯅ ꯀꯨꯡꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯈꯨꯗꯝ ꯇꯧꯔꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯥꯒꯤ ꯄꯥꯝꯂꯧꯒꯤ ꯂꯝ ꯀꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯦꯊꯤꯜ ꯀꯧꯕ ꯃꯥꯗꯤ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯗ ꯇꯤꯂꯥꯏꯈꯣꯝꯕꯤ ꯆꯨꯕꯒꯨꯝ ꯂꯩꯔꯤ꯫ ꯀꯣꯊꯨꯝ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯥꯒꯤ ꯍꯩꯅꯖꯕꯤꯅꯤ꯫ ꯃꯥꯅ ꯀꯟꯖꯔꯝꯕ ꯄꯥꯝꯂꯧ ꯑꯗꯨ ꯐꯅ ꯆꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯀꯪꯍꯟꯈꯤ꯫ ꯊꯕꯛ ꯁꯨꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯇꯤꯂꯥꯏꯈꯣꯝꯕꯤ ꯍꯥꯒꯠꯆꯕꯒꯨꯝ ꯇꯟꯈ꯭ꯔꯕ ꯃꯦꯊꯤꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯩꯃꯜꯂꯕꯗ ꯃꯥꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯄꯥꯝꯂꯧ ꯑꯣꯏꯅꯕ ꯂꯝ ꯌꯦꯡꯕ ꯆꯠꯈꯤ꯫ ꯃꯍꯥꯛ ꯑꯁꯦꯡꯕ ꯎ ꯌꯥꯝꯅ ꯍꯧꯕ ꯃꯐꯝꯗ ꯆꯪꯕ ꯇꯟꯃꯟꯈꯤꯗꯨꯅ ꯎ ꯅꯥꯄꯤ ꯏꯔꯟ ꯂꯟꯅ ꯍꯧꯕ ꯆꯤꯡꯌꯥꯡ ꯑꯃꯒꯤ ꯅꯥꯄꯣꯝ ꯑꯃꯕꯨ ꯀꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯃꯟꯗ꯭ꯔꯕꯗ ꯄꯥꯝꯂꯧ ꯍꯥꯏꯕ ꯆꯠꯈꯤ꯫ ꯃꯥꯅ ꯀꯜꯂꯝꯕ ꯂꯝ ꯑꯗꯨꯗꯤ ꯑꯁꯣꯡꯕ ꯃꯐꯝ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯗꯠꯀꯗꯧꯔꯤꯕꯁꯤ ꯐꯅ ꯆꯥꯎꯈꯤ꯫ ꯆꯤꯡꯌꯥꯡ ꯑꯗꯨ ꯅꯣꯡꯃꯗ ꯍꯥꯏꯗꯠꯄ ꯂꯣꯏꯔꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯨ ꯑꯣꯇꯣꯡ ꯑꯃ ꯐꯖꯅ ꯊꯤꯠꯍꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯅ ꯁꯨꯔꯝꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯔꯥꯎꯅ ꯊꯥꯒꯠꯆꯔꯗꯨꯅ ꯇꯝꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕꯗ ꯃꯥꯅ ꯍꯥꯏꯗꯠꯈꯤꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡꯗꯨ ꯅꯨꯡꯁꯥꯅ ꯀꯪꯂꯛꯈꯤ꯫ ꯅꯣꯡꯃ ꯀꯣꯊꯨꯝꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯁꯨꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅ ꯃꯦꯊꯤꯜꯅ ꯀꯣꯊꯨꯝꯕꯨ ꯆꯤꯡꯗꯣꯜ ꯑꯃꯒꯤ ꯃꯊꯛꯇ ꯄꯨꯈꯠꯈꯤꯔꯝꯃꯤ꯫ ꯏꯀꯣꯛ ꯀꯣꯛꯂꯕ ꯃꯐꯝꯗ ꯅꯥꯄꯤ ꯈꯔ ꯍꯧꯕ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯃꯥꯏ ꯑꯃ ꯊꯨꯡꯅ ꯍꯥꯏꯗꯠꯈꯤꯕꯅ ꯑꯔꯥꯞꯄꯗ ꯌꯦꯡꯈꯤꯕꯗꯗꯤ ꯃꯦꯊꯤꯜꯒꯤ ꯑꯗꯨꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯎꯈꯤ꯫ ꯑꯗꯨꯒ ꯀꯣꯊꯨꯝꯒꯤꯗꯤ ꯎ ꯀꯨꯡꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯂꯝ ꯆꯥꯎꯅ ꯀꯣꯛꯄ ꯉꯝꯗꯕꯅꯤꯅ ꯑꯔꯥꯞꯄꯗ ꯌꯦꯡꯈꯤꯕꯗ ꯏꯄꯤꯛ ꯄꯤꯛꯅ ꯎꯈꯤꯔꯝꯃꯤ꯫ ꯀꯣꯊꯨꯝ ꯅꯪꯒꯤꯗꯤ ꯏꯄꯤꯛ ꯄꯤꯛꯏꯅ ꯑꯩꯒꯤꯅ ꯐꯅ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯀꯣꯊꯨꯝ ꯅꯪꯒꯤ ꯑꯄꯤꯛꯄ ꯑꯁꯤꯒ ꯑꯩꯒꯤ ꯑꯆꯧꯕꯁꯤꯒ ꯑꯣꯟꯊꯣꯛꯅꯔꯁꯤꯔꯥ? ꯃꯦꯊꯤꯜꯅ ꯊꯦꯝꯂꯕꯗꯨꯗ ꯀꯣꯊꯨꯝꯁꯨ ꯍꯔꯥꯎꯅ ꯌꯥꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨꯕꯨ ꯄꯥꯝꯃꯩ ꯊꯥꯅꯔꯦ꯫ ꯃꯦꯊꯤꯜꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯑꯀꯨꯡꯕ ꯎ ꯋꯥ ꯍꯧꯐꯝꯁꯨ ꯌꯥꯟꯊꯠꯈꯤꯕ ꯀꯣꯊꯨꯝꯒꯤ ꯁꯔꯨꯛ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯐꯪꯖꯔꯕꯗ ꯃꯦꯊꯤꯜ ꯀꯌꯥꯗ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯦꯊꯤꯜꯅ ꯌꯥꯝꯅ ꯑꯁꯥ ꯆꯥꯎꯅ ꯂꯥꯃꯩ ꯊꯥꯕ ꯍꯧꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯝꯃꯩ ꯊꯥꯅꯔꯦ꯫ ꯃꯦꯊꯤꯜꯅ ꯐꯔꯔꯣꯏ ꯈꯜꯂꯗꯨꯅ ꯀꯣꯊꯨꯝꯗ ꯄꯤꯊꯣꯛꯈꯤꯕ ꯂꯧꯐꯝ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯃꯩ ꯆꯥꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯂꯧꯖꯈꯤꯕ ꯂꯧꯐꯝ ꯑꯗꯨ ꯃꯩꯅ ꯐꯖꯅ ꯆꯥꯛꯎ ꯍꯥꯏꯕ ꯏꯌꯥꯃꯛ ꯌꯥꯗꯅ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯆꯣꯡꯒꯥꯟ ꯆꯣꯡꯒꯥꯟ ꯆꯩ ꯆꯥꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯐꯧ ꯍꯨꯟꯅꯅꯕ ꯌꯥꯅꯕꯒꯤ ꯀꯟꯅ ꯁꯦꯝꯅꯈꯤ꯫
ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯐꯧꯗꯤ ꯇꯥꯟꯅꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯂꯦ, ꯂꯧꯗ ꯍꯨꯟꯈꯤꯕ ꯐꯧ ꯍꯧꯒꯠꯅꯔꯛꯂꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯧꯅꯥꯁꯤꯡ ꯑꯁꯤ ꯃꯀꯥ 3-4 ꯁꯨꯔꯗꯨꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯃꯦꯊꯤꯜꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯑꯣꯟꯅꯈꯤꯕ ꯂꯧꯐꯝꯒꯤ ꯐꯧ ꯑꯗꯨ ꯏꯔꯟ ꯂꯟꯅ ꯏꯉꯥꯡ ꯉꯥꯡꯅ ꯐꯠꯂꯝꯗꯦ, ꯑꯗꯨꯒ ꯀꯣꯊꯨꯝꯒꯤꯗꯤ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯐꯧ ꯄꯥꯝꯕꯤ ꯑꯗꯨ ꯏꯁꯪ ꯁꯪꯅ ꯀꯌꯥꯗ ꯐꯖꯅ ꯂꯩꯔꯝꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯦꯊꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯧꯒꯤ ꯐꯧ ꯃꯑꯣꯡ ꯑꯗꯨꯒ ꯀꯣꯊꯨꯝꯒꯤ ꯂꯧꯒꯤ ꯐꯧ ꯃꯑꯣꯡꯁꯤꯡ ꯑꯗꯨꯒ ꯃꯇꯣꯝꯇ ꯆꯠꯇꯨꯅ ꯌꯦꯡꯈꯤ꯫ ꯃꯥꯒꯤ ꯐꯧ ꯃꯑꯣꯡ, ꯀꯣꯊꯨꯝꯒꯤ ꯐꯧ ꯃꯑꯣꯡ ꯑꯅꯤ ꯑꯗꯨꯒꯤ ꯈꯦꯠꯅꯕꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯊꯪꯗ ꯀꯣꯊꯨꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯝꯂꯧ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯗꯨꯅ ꯃꯦꯊꯤꯜꯒꯤ ꯂꯧꯐꯝꯗ ꯍꯥꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯊꯤꯜꯅ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯈꯤꯕꯒ ꯂꯧꯄꯥꯟꯗ ꯃꯀ꯭ꯔꯥꯡ ꯐꯥꯛꯂꯗꯨꯅ ꯃꯀꯣꯛ ꯂꯨꯛꯊꯔꯗꯨꯅ ꯃꯥꯒꯤ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯌꯦꯡꯈꯤꯕꯗ ꯀꯌꯥꯗ ꯐꯖꯅ ꯀꯨꯡꯅ ꯅꯤꯡꯊꯤꯖꯅ ꯍꯧꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯣꯊꯨꯝꯕꯨꯁꯨ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥꯅꯦ ꯍꯥꯏꯔꯕꯗ ꯀꯣꯊꯨꯝꯁꯨ ꯃꯦꯊꯤꯜꯅ ꯌꯦꯡꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯌꯦꯡꯂꯨꯕꯗ ꯃꯥꯅꯁꯨ ꯍꯣꯏꯅꯦ, ꯌꯥꯝ ꯐꯖꯔꯦꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯦꯊꯤꯜꯅ ꯅꯪꯒꯤꯁꯨ ꯌꯦꯡꯂꯨꯁꯤꯅꯦ ꯍꯥꯏꯔꯕꯗ ꯃꯥꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯦꯊꯤꯜꯅ ꯂꯝꯕꯤ ꯆꯤꯡꯂꯗꯨꯅ ꯀꯣꯊꯨꯝꯒꯤ ꯂꯧꯐꯝ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯦꯊꯤꯜꯅ ꯂꯧꯒꯤ ꯆꯤꯌꯥꯏꯗ ꯍꯧꯈꯤꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯃꯦꯊꯤꯜꯅ ꯎ ꯄꯥꯝꯕꯤꯒꯤ ꯃꯊꯛꯇꯒꯤ "ꯀꯣꯊꯨꯝ, ꯀꯔꯤꯅꯣ ꯀꯨꯝꯁꯤꯗꯤ ꯅꯪꯒꯤ ꯐꯧ ꯑꯁꯤꯗꯤ ꯐꯧꯗꯤ ꯐꯠꯇꯕꯅ ꯍꯨꯟꯈꯤꯕ꯭ꯔꯥ? ꯏꯔꯟ ꯂꯜꯂꯦ, ꯏꯉꯥꯡꯁꯨ ꯉꯥꯡꯁꯤꯜꯂꯦ, ꯐꯠꯇ꯭ꯔꯦꯅꯦ꯫ ꯅꯍꯥꯛꯁꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯌꯦꯡꯉꯨ"꯫ ꯀꯣꯊꯨꯝꯅꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥꯡꯅ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯎꯊꯛꯇꯒꯤ ꯌꯦꯡꯈꯤꯕꯗ ꯃꯦꯊꯤꯜꯅ ꯍꯥꯏꯕꯒꯨꯝꯅ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯏꯔꯟ ꯂꯟꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯍꯣꯏꯅꯦ, ꯀꯔꯤꯒꯤꯅꯣ ꯀꯨꯝꯁꯤꯗꯤ ꯐꯧꯗꯤꯁꯨ ꯑꯐꯕ ꯈꯜꯂꯒ ꯍꯨꯟꯈꯤꯕꯅꯤ, ꯃꯩꯒꯤ ꯇꯥꯡꯒꯣꯏꯁꯨ ꯐꯅ ꯅꯤꯡꯊꯤꯖꯈꯤꯕꯅꯤ, ꯀꯔꯝ ꯇꯧꯈꯤꯗꯨꯅ ꯐꯧ ꯄꯥꯝꯕꯤ ꯂꯥꯟꯅ ꯍꯨꯟꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯃꯦꯊꯤꯜꯅ ꯀꯣꯊꯨꯝꯗ ꯍꯥꯏꯔꯛꯏ, "ꯀꯣꯊꯨꯝ, ꯅꯪ ꯀꯔꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣꯅꯦ? ꯅꯪꯒꯤ ꯐꯠꯇꯕ ꯑꯁꯤꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ, ꯑꯩꯒꯤ ꯑꯐꯕ ꯑꯁꯤꯅ ꯅꯪꯒꯤ ꯑꯣꯏꯖꯔꯣ"꯫ ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯀꯣꯊꯨꯝꯒꯤ ꯑꯐꯕ ꯐꯧ ꯂꯧ ꯑꯗꯨꯕꯨ ꯃꯦꯊꯤꯜꯅ ꯂꯧꯕꯤꯈ꯭ꯔꯒ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯏꯔꯟ ꯂꯟꯈ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯐꯧ ꯂꯧ ꯑꯗꯨꯕꯨꯅ ꯀꯣꯊꯨꯝꯗ ꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯧ ꯂꯧꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯑꯐꯕ ꯐꯧ ꯂꯧ ꯄꯤꯕꯤꯔꯦ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯦꯊꯤꯜꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯁꯤꯖꯕꯒ ꯂꯣꯏꯅꯅ ꯃꯕꯥꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯜꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯀꯣꯊꯨꯝꯗꯤ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯣꯟꯅꯈ꯭ꯔꯕꯅꯤꯅ ꯅꯣꯡꯃꯇꯁꯨ ꯀꯥꯡꯕ ꯂꯩꯇꯅ ꯐꯧ ꯄꯦꯡꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯃꯈꯣꯡ ꯁꯣꯝꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯔꯛꯂꯝꯃꯤ꯫ ꯃꯦꯊꯤꯜꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯆꯥꯎꯅ ꯐꯧ ꯍꯩꯅꯕꯒꯤ ꯀꯣꯠ ꯁꯥꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯥ ꯆꯥꯎꯅ ꯇꯧꯖꯔꯤꯕ ꯂꯧꯐꯝ ꯑꯗꯨꯒꯤ ꯐꯧ ꯆꯔꯣꯡ ꯁꯥꯠꯂꯛꯇꯨꯅ ꯃꯔꯨ ꯂꯨꯛꯊꯔꯛꯂꯦ꯫ ꯆꯤꯡꯃꯥꯏꯁꯤꯡꯒꯤ ꯍꯧꯅꯁꯥ ꯑꯣꯏꯕꯅ ꯈꯨꯂꯪ ꯍꯧꯕ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛꯀꯤ ꯃꯑꯣꯡ ꯃꯇꯨꯡ ꯏꯟꯅ ꯍꯧꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯊꯨꯝꯅ ꯃꯦꯊꯤꯜꯕꯨ ꯂꯧꯔꯣꯛ ꯈꯨꯂꯪ ꯍꯧꯔꯁꯤ ꯍꯥꯏꯅ ꯍꯧꯔꯗꯨꯅ ꯐꯧ ꯂꯣꯛꯄꯒꯤ ꯊꯕꯛ ꯃꯊꯪ ꯃꯊꯪ ꯆꯠꯅꯕ ꯍꯧꯔꯛꯇꯨꯅ ꯀꯣꯊꯨꯝꯒꯤ ꯐꯧ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯀꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯦꯊꯤꯜꯒꯤꯁꯨ ꯐꯧ ꯈꯥꯎꯅꯤꯡꯉꯥꯏ ꯈꯨꯂꯪ ꯇꯝꯂꯗꯨꯅ ꯈꯨꯂꯪ ꯃꯌꯥꯝꯗꯨ ꯂꯧ ꯀꯨꯝꯅꯔꯛꯂꯦ꯫ ꯑꯉꯛꯄꯅꯤ ꯑꯉꯛꯄ! ꯑꯁꯥ ꯋꯥꯡꯅ ꯇꯧꯖꯔꯝꯕ ꯃꯦꯊꯤꯜꯒꯤ ꯂꯧꯐꯝ ꯌꯧꯔꯛꯄꯗ ꯈꯨꯂꯪꯒꯤ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯑꯃꯁꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯥꯝꯂꯧ ꯑꯗꯨ ꯐꯧ ꯂꯧ ꯑꯣꯏꯔꯝꯗꯅ ꯅꯥꯄꯤ ꯂꯧ ꯑꯣꯏꯔꯝꯂꯦ꯫ ꯀꯨꯡꯂꯕ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯐꯧ ꯄꯥꯝꯕꯤ ꯈꯔ ꯈꯔ ꯂꯤꯈꯠꯂꯛꯄꯗꯒꯤ ꯁꯥꯠꯈ꯭ꯔꯤꯕ ꯐꯧ ꯆꯔꯣꯡ ꯑꯗꯨ ꯎꯆꯦꯛꯅ ꯆꯥꯊꯣꯛꯈꯤꯕꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯗ꯭ꯔꯤꯡ ꯌꯨꯡꯅ ꯂꯩꯔꯝꯈꯤ꯫ ꯃꯦꯊꯤꯜꯒꯤ ꯂꯧꯒꯤ ꯐꯧ ꯆꯔꯣꯡ ꯑꯌꯨꯡꯕꯁꯤꯡ ꯑꯗꯨ ꯎꯔꯕꯗ ꯈꯨꯂꯪꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ "ꯃꯦꯊꯤꯜ, ꯃꯦꯊꯤꯜ, ꯀꯨꯝꯁꯤꯗꯤ ꯐꯧ ꯍꯩꯅꯕꯒꯤ ꯀꯣꯠꯁꯨ ꯐꯅ ꯆꯥꯎꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯪꯒꯤ ꯀꯨꯝꯁꯤ ꯀꯥꯒꯗꯕ ꯐꯧꯌꯥꯝꯗꯨ ꯆꯥꯕ ꯂꯣꯏꯕ ꯉꯝꯗꯅ ꯀꯣꯛꯐꯥꯏꯅ ꯆꯥꯕ ꯇꯥꯔꯦꯗꯅ"꯫ ꯈꯨꯂꯪꯒꯤ ꯃꯤꯌꯥꯝꯅ ꯅꯣꯛꯅꯈꯤꯕꯗꯨꯗ ꯃꯦꯊꯤꯜꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯈꯨꯂꯪ ꯃꯌꯥꯝꯗꯨ ꯎꯃꯪꯗ ꯆꯪꯍꯜꯂꯒ ꯍꯌꯤꯠ ꯑꯃꯨꯟꯕ ꯃꯄꯣꯠ ꯑꯃꯃꯝ ꯍꯦꯛꯍꯜꯂꯒ ꯃꯥꯒꯤ ꯀꯣꯠ ꯑꯗꯨ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯍꯩꯖꯤꯟꯈ꯭ꯔꯦ꯫
उपाय लेत्रदुना फौ कोट की महुत्ता हैरिट अमुनबा कोट ओंथोखिरमी। नुमित खरनिगी मतुंगदा मेथिलना कोथुमगी मयुमदा लेकाई कोइबा चलमी। माना कोथुमबु असुमना हंगलई। कोथुम नहाक्ति ओंथोकना नुपीसु लेत्रबनिना साउथोंग फौसुसु नतोमता होटनारंगदबदु खनबदा आइदी ओंथोकना नुंगाइखिद्रे। कोथुमना मेथिन करम तौनी वारबसु वाना इराइबकना तमख्रा माले। अदुबु अैखोइनिदी वखलदा वादे मरमदी ईश्वरना लोइना खंगबीगनी। अैना तौबना अैना मीना तौबना मीगिनी। मेथिलना मागी पुंसीदा मिनुंगसी चाउबा अमगुमना असुमना अमुकसु हैरकी। कोथुम नंगना फौसु फौरबा सुबसु सुरबा खैबसु खैरबा थोंबसु थोंगलबा नंदी करमना हिंबा ngамगनी। अैना अमा ताकलगे नुंगसादा फौबसु नाइद्रबा नंगना लामलकपा मतमदा लौरगा चाबा यारबा कुमसीगिदमक्ता अैगी इमुंगदा लांगदुना थमजख्रबा हैत अमुनबा कोट अमा असिगी नंगी कोट अमा असिगा ओंथोकनाख्रसी। अैगिदी अैगी नुपी लेबनिना फौ सुबा थोंबा तौबिनिंगाई लेरी। असुमना हायरबदा कोथुमसु होइने मदुना हौजिक थबक्ता समगदबा मालेने। नंगना ओनरसी हायरबदी ओंथोकनरसिने। मतौ असुमना तौरदुना मबानी कोथुमदी चाक लामलकपा खुदिंगी हैत अदु कोटनुंगदगी खल्लदुना चाबा हौख्रे। मतौ असुम तौरदुना नुमित फना यामना लेलकलबा तुंगददी महाक अदु मथि फाइबदसु हैत ओइना फाइरकले। हैरिट अमुनबा चाक ओइना चारकलबदा मागी मसा अदु अनाबा हाइबदु ओइरकलगा कोथुम अदु ताइबंगपान थादोखी। अदुगा मेथिलदी यामना नुंगाइना मतै मनाउदु कोटकी फौ अदु लौथोकलदुना सुंबलदा सुरगा हाउना चारगा मपुंसी लेनखी।